Ahan mamukta dengan segi Pukning Warol thorom bidang tabiri bersungguh James Sagruzamna taramlok jari kongnono kurum jari ngasigi Pukning Warol thorom asigi damak season azari ba number 9077282001 screen da lejare loinana adomna hariba numbers ta call tawduna adongi Pukning Warol Pukning da fawbi ba wakalon sing share tawbiu loinana WhatsApp video call da saruga bigi harga de hui number 7005707808 hariba number sida Equina number si pijari loina na ngasigi tharomasi ISCOM cable network amati GTPL cable network ta sandok jaba Diamond TV gi program ngasigi tharomasi gi ahan mamakta da nukti gi phongba pauche singi headlines kra pijari headlines sing asimiamna tabiu loina na thorongi manungda headlines sing asigi manungdi manunggi oiba pau tabining labasu aikoida comment amati call torga haibiruk payagani ahan mamakta da nukti gi phongba pauche sana lekpak tagi pau lokthokchari Rapid Action Force na miyam gi hongnam thabada chara maru sijinare haiba tampaklam amasung cookies sing na khundari ma mafam sing na matam kaktana curfew thamkre hairi photo ko kona na phongli bas na miyam gi ho sinam thana na bagi damak Rapid Action Force na nongmai chara maru sijina dun miyam do kapadagi asok open yaw bagi miyoi ama masagi asok pag loina na photo ko kona na ingthijana phongli Ani subada torbungda cookies sing na yumay amuhana tharam le pot kaya huran kre nongmay na kapsila kre haiba wafam sanale paki amna maroi ba paudi yauri security personnel ama sok padagi AR gi hospital da like na kre haiba wafam supali loina na photo ko kona na torbungda nongna yumay thabi kraba yum sing adu photo ko kona na nungtigi phongba paukse sigi le mai di yauri Lucy hat ki bagi wathok UNC ga kokomiga yasin na kre haiba wafam yauri loinana lusigi thawai yaudra bahakchang lambi da porokpata miyam na mahak pui kai khuna utkani hari IG zone 2 kabi ki gari mai thaba da chenaba mioi kontra mani police na fagat kre loinana National Commission for Scheduled Caste na report pikhalak na balengak ta khangal kre kamna bada sokki ba koki na ama silong da laing na ba pukre hari Mirabai Chanuna Prime Minister gi midyeng singsinaba haijakre mahaki video ama thadoroktuna Prime Minister Manipur do oriba asli kanglup anima ki ama bore ningsinduna hauji koriba situation na sida midyeng changbina na ba Mirabai na haijarakli khwaidagi wangba railway bridge August ke kunthama thoi fabada saba lusingadori photo ko kona na phongli loinana lo khuna pairaga Sanadana balenga na miyam na apil tawrakli masina sanale paki yam na maruiba pau singi headline sing nungtil na phongba pau pandam gi yaukiba pau da torbung du kuki khulai paiba sing na landarak pada security personnel ama sokle haiba wafamasi ko tawduna phongli mitai purum na masak kana na bhona baga loina na laminari bi yellow furup sing asigi khanna thabak tawchangi haina arke megena phongdo kiba wafam ko tawduna phongli National Commission for Scheduled Caste na report pikhalak na ba kang naba matam thakre irang asige chumba Warol sing malempum da khanga na ba makhata na hona kigani haina mahesor taraujam na phongdo kre Travel Forum Delhi na Manipur gi governor unakiba gi photo ga kona na phongli loina na ing tappa hanjilak na na bagi psycho mirabai chanuna PM Narendra Modi gi Pukning singsin ki loina na chingchin kiba gi video ma thador pi matang adu ko tawduna phongli Iramdam ifurup kanana bagi lanjang da tengbang nana bagi thoksel makha sathaki gani haina LS TV na phongdoro pawa phong ko tawduna phongli ing tappa hanjilak na ba pandam na maitai pangal taba mafam sing de awareness program sing pangthokpa hauragani haina UN PC na phongdoro pawa phong ko tawduna phongli losi maringi mi hat kandem torokli yengna ba masing hengat hana ba kana gomna insilaga pangtho honbra haibasi hangningai oi haina KKL na phongdo pawa phong ko tawduna phongli Nungtigi phongba nungtilgi paukse gi maroiba kanglai pakki mairagi wafam sing dasu maitai furup ka kuki ga tathi na tobire haiba wafam angak ko phawi maitai furum na kuki sing tathi na tobire haiba wafam da angak ko phawi haiba ko tawduna phongli lal asina hangalak pada major agreement review to haiba demand torokpi yai haina ima sing na phongdorok pa wafam loina na National Commission for Scheduled Caste na Manipur gi Chief Secretary amadi DJP de report ko khre Manipur do santi puruk na ba Olympian Mirai bai na Prime Minister gi puning singsil haiba wafam chamana na phongli loina na maitai sing da lebak ning bagi wakal son tharak bagi tanja lorga kuki sing na landarak pani haina RK megena phongdo ki wafam ko tawduna phongli
loinana Manipur Santi Poroknanaba One Voice One Manipur Haiba poster campaign loinana miyam mifam pangthokadori hari kaisam patagi ningthem call for curfew komthok khidre haiba wafam asini loinana nungtigi phongba pause damna maruiba Pongnaphanggi headlines tamama oibisingi kongjang thingnanaba government Valley district singdama pungphana curfew thamjankre micham hatpa amasung highway blockade tawbagi thawong state government condemn tawkre yanaba purakle ngasi lusigi asiba hakchang lawragani hairi loinana kotugi total shutdown chathari pamdaba thokdok thokide opposition gi party kunga taruk mifamna manipur gi wafam amasung caste census ki matangda khanakre haiba pongnaphanggi maruiba pauda Fongli loinana BSF ki nongoi paiba lanmi ama labuk ta lepagi photo go loinana BSF na section thorang labuk ta lokhali haibagi photo ko nana fongli loinana IGP kapi ku gari mai thab ta chenaba mioi kuntra phagat kre loinana nomit marini riman lok thakre hari chenaba mioi sing machin hangnana bagi damo Manipur Santi Purungna na ba amadi apun magi saktam kanana bo hona bada mete pangal sing na thodang logo dori haibo afam fongdoli mo fong kya dol sigi mi hat janing da bo fong dokre Pasina pono pangi maroi ba pau sing ne loina nga sigi Huya lampau gi headlines krapijar bada Torbong Gram Panchayat ki area da dukana ma yum ahum mai thakre khutok na bada CRPF ama sokle Torbong gi GP gi yum sam lising amaga chamnga rom ko ki militant sing na mai thadorok pada pungtum tumgadore haiba pradhan sana hanbi Warol phongli loina na Chief Minister resign tawgani haiba da tin kiba mayam da di tiar gas amata kaptraga singjamai da kap kribasi loina hatlagi hari brahani imamera paibisingna haiba wafong kotogduna phongli kangpopi da kotogi total shutdown numit nini sukre kangpopi gi ti kolenda khunja sing counter blockade tawkre hari amaronda sekmai gi mamang sing amasung falen koki khulda khut thokna khre haiba kotogduna phongli ITLF amasung kuki MLA mapan gi mifam pang thokre MLA mapan ama khoi gi constituency sing miyam na pamlabadi Ham thadokani haina Home Minister da khanghalami haina paudom kre Lucy Maring Laikidabagi thokdok te UNC kokomi amasung Manipur lenga ki marakti yasinaba purakre haiba pau phongli loina na Imphal da ngasi Imphal West amasung East yauna tampaki district sing koki furumna taba mafam sing de curfew athing bangasi wana komthok loroi haiba wafam koki militant sing kamna kre wafam ahum da rongmai makol ke ata kre haibugi wafam Chief Minister na chair lauduna legislature sing mi papang thokre Misam sing hapagi thokdok takan mamong na kandem tawi haiba wafam phongdokre loina na moregi kondeng larim bida chathakiba thong sing akibagi masakni haiba hak theng naba paudam haiba sana ngapigani hoyalam pau yamna maruiba paud yauri Manipur Tribal Forum Delhi mi hut sing governor go unakhre haiba sini masini nungtigi phongliba paukse Diamond TV gi studio da phangjaba nungtigi phongliba Manipur da phongliba paukse aduki mati gyame adubo ekoi studio da phangjaba paukse khragi headline sing miyam da pizare aduga kari kari fawi miyam na ngasi tharom asida tabiri ba yaubiri ba sing na adom adom fawi ba wakalon sing share to view miyam da phongdok view adom adom gi hojik wari ba fibam sida aikoi gi number hangdok chaduna leire aduga masi kakta natana adom na video call na tharom asida saruga ba yagani video call gi number so screen da leijare 7005 707 808 hari ba number sini Punama putaram nokchari lengsin bere YouTube live streaming gi amadi Facebook live streaming da lebiriba aduga Icecom GTPL cable network hariba sing asida mijeng tabiriba sing punama pusu asiga hanba kolo khuchage hello hello mingalai pham haibisi sir sergeant good afternoon sir I moirang emam na jai de I jimi chawba ko sir soba kari kari habiningi kari wafam tambini sir I sum I hoji kudi I Manipur lai jade sir I department I BSF ka lai jade and sum Manipur gi pa hoyan sum ta ba adum thakta mo yum mai thare na ji moirang gi to bungon da mukcho tare adum thakta security force lai lai na hajin si thokte tamana karma mong da to halai no si nunga ta sum sa ran phung sen ba di mani chawba mayam pono monanga ise dunia do karmaina security leiraga aidi mafam du ko
ꯅꯧꯅ ꯆꯪꯉꯒ ꯌꯨꯝꯒ ꯃꯩ ꯊꯥꯕ ꯉꯝꯃꯤꯕ ꯃꯩꯇꯩꯁꯤꯡꯅꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯈꯣꯠꯄꯗꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯁꯝꯅ ꯃꯁꯥꯒꯤ ꯂꯧ ꯆꯠꯄ ꯐꯥꯎꯕ ꯂꯧ ꯆꯠꯂꯨꯅꯨ ꯅꯣꯡꯃꯩꯅ ꯄꯥꯅꯤ ꯆꯠꯂꯨꯅꯨ ꯍꯥꯏꯗꯅ ꯂꯧ ꯐꯥꯎꯕ ꯆꯠꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯊꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯁꯣꯝꯗꯗꯤ ꯀꯔꯝꯅ ꯆꯪꯉꯛꯑꯒ ꯇꯧꯔꯤꯅꯣ ꯑꯁꯣꯝꯗ ꯆꯪꯉꯛꯏꯕꯁꯤꯡꯗꯨ ꯃꯣꯏ ꯍꯥꯠꯇ꯭ꯔꯕꯁꯨ ꯊꯤꯡꯕꯗꯤ ꯌꯥꯗ꯭ꯔꯥ ꯐꯥꯕ ꯄꯨꯟꯕ ꯌꯥꯗꯕ ꯖꯥꯠꯂ ꯄꯨꯂꯤꯁꯇꯒ ꯁꯤꯟꯅꯕ ꯁꯨꯝ ꯃꯩ ꯊꯥꯕꯗꯨ ꯂꯦꯞꯅꯗ꯭ꯔꯒꯗꯤ ꯏꯔꯥꯡꯗꯤ ꯐꯔꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯥꯎꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯗꯨ ꯁꯤꯗꯅꯤ ꯃꯌꯥꯝꯅ ꯌꯥꯝ ꯋꯥꯔꯧꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯆꯥꯟ ꯃꯤꯔꯥꯟ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯕꯇꯥꯂꯤꯌꯟ 100 ꯍꯦꯟꯅ ꯆꯪꯉꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯦꯁ ꯐꯔꯦꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯅꯤ ꯄꯨꯝꯅꯃꯛ ꯑꯅꯤꯃꯛꯀꯤ ꯂꯥꯟ ꯈꯥꯝꯒꯅꯤꯅ ꯈꯜꯂꯒ ꯅꯥꯀꯟ ꯑꯃꯗ ꯂꯩꯕ ꯃꯥꯟꯕ ꯄꯣꯠ ꯈꯔ ꯃꯌꯥꯝꯅ ꯁꯨꯝ ꯇꯥꯕꯁꯦ ꯉꯥꯡꯅꯗꯤ ꯑꯗꯨꯝ ꯉꯥꯡꯅꯔꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯐꯣꯇꯣꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦ ꯑꯇꯩ ꯑꯇꯩ ꯁꯤꯡꯅꯁꯨ ꯌꯥꯎꯔꯦ ꯉꯔꯥꯡ ꯄꯥꯎꯗꯁꯨ ꯌꯥꯎꯔꯦ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯌꯥꯒꯩꯗꯨ ꯇꯦꯛꯑꯦ ꯍꯥꯏꯇꯥꯔꯦ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯅ ꯕꯨꯠꯅ ꯃꯃꯥꯏꯗ ꯃꯌꯥꯒꯩꯗꯨ ꯊꯨꯗꯦꯛꯄ ꯈꯣꯠꯄ ꯇꯧꯕꯒꯤ ꯐꯣꯇꯣꯒ ꯌꯥꯎꯔꯛꯄꯗꯨ ꯅꯨꯄꯤꯅꯤ ꯃꯔꯨꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯐꯥꯏꯒꯟꯗ ꯈꯣꯡꯗ ꯅꯨꯄꯤꯒꯤ ꯁꯔꯨꯛ ꯌꯥꯝ ꯁꯣꯛꯍꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯆꯥꯎꯕ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯑꯗꯨ ꯑꯇꯩ ꯍꯥꯏꯕꯤꯌꯨ ꯃꯇꯥꯡꯗꯁꯨ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯁꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯦꯔꯦꯟꯒꯤ ꯐꯝ ꯊꯥꯗꯣꯛꯄꯩ ꯃꯇꯥꯡꯗꯗꯤ ꯃꯌꯥꯝꯅ ꯔꯤꯂꯤꯖ ꯃꯌꯥꯝꯅ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯅ ꯄꯥꯕꯨꯡ ꯕꯦꯔꯦꯟ ꯃꯥꯔꯀꯦꯠ ꯆꯠꯂꯦ ꯑꯗꯨ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯤꯠ ꯐꯣꯔꯁ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯌꯥꯝꯗꯤ ꯀꯩꯝꯇ ꯍꯥꯏꯈꯤꯗꯦ ꯑꯗꯨ ꯃꯥ ꯎꯅꯕꯩꯗꯃꯛꯇ ꯏꯃꯥ ꯃꯌꯥꯝꯅ ꯃꯤ 7 ꯈꯪꯉꯛꯄꯗꯨ 7ꯗꯪ ꯎꯅꯕꯗꯤ ꯄꯥꯝꯗꯦ ꯏꯃꯥ ꯃꯌꯥꯝꯅ ꯑꯗꯨ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯤ ꯑꯗꯨ ꯃꯊꯛꯇ ꯄꯨꯂꯞ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒꯗꯪ ꯑꯣꯏꯁꯨ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯊꯝꯍꯟꯅꯤꯡꯕ ꯄꯣꯠꯇꯣ ꯄꯥꯕꯨꯡ ꯕꯦꯔꯦꯟꯅ ꯊꯣꯛꯂꯛꯇꯕꯤꯗ ꯑꯗꯨꯝ ꯃꯇꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯃꯨꯛ ꯔꯤꯄꯤꯠ ꯐꯣꯔꯁ ꯃꯌꯥꯝꯗꯨꯅ ꯃꯣꯏꯗ ꯑꯗꯨꯒꯤ ꯐꯨ ꯆꯩꯕ ꯇꯤꯌꯔ ꯀꯥꯞꯄꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯁꯥꯔ ꯌꯦꯡꯕꯗꯁꯨ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯄꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯄꯤꯁ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯆꯥꯎꯕ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯤꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯝꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤꯗꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯂꯥꯡꯇꯛꯅꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯏꯪꯇꯝꯕ ꯂꯥꯛꯀꯗꯧꯔꯤꯅ ꯍꯥꯏꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯗ ꯐꯥꯎꯕꯗꯣ ꯊꯥꯒꯠꯆꯔꯤ ꯆꯥꯎꯕ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣꯝꯅ ꯈꯖꯤꯛꯇꯪ ꯑꯣꯏꯕ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯆꯠꯂꯣ ꯍꯅ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯔꯣꯕꯤꯠ ꯃꯩꯇꯩ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯁꯔ ꯑꯩ CRPF ꯁ꯭ꯄꯣꯔꯠꯇ ꯂꯩꯖꯕꯅꯦ ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯤꯠ ꯀꯨꯃꯥꯔ ꯀꯧꯖꯩ ꯅꯝꯕꯣꯜꯗꯒꯤꯅꯤ ꯁꯔ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃ ꯈꯛꯇꯗ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯃꯅꯨꯡꯁꯤꯗ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯁꯔꯅ ꯇꯥꯛꯄꯤꯔꯛꯑꯦ ꯔꯣꯕꯤꯠ ꯃꯩꯇꯩ ꯃꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯑꯣꯏꯔꯣ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯧꯔꯤꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯁꯨꯛ ꯌꯥꯝꯃꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯇꯥꯂꯤꯌꯟ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤꯀꯣ ꯁꯤꯗꯤ ꯕꯇꯥꯂꯤꯌꯟ 100 ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯍꯧꯔꯤꯕ ꯖꯒꯥꯁꯤꯡꯁꯤ ꯃꯈꯥꯔꯣꯝꯒꯤ ꯁꯥꯏꯠꯀ ꯑꯋꯥꯡꯂꯣꯝꯒꯤ ꯁꯥꯏꯠꯇ ꯃꯐꯝ ꯑꯃꯅꯤ ꯁꯤꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯥꯔꯃꯤ 100 ꯐꯥꯎꯕ ꯆꯪꯉꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯃꯣꯏ ꯀꯨꯟꯅ ꯁꯥꯕ ꯖꯨꯔꯥ ꯑꯃꯅꯤꯈꯛ ꯆꯪꯈꯤꯕꯗ ꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯍꯥꯏꯖꯔꯤꯕ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯊꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ CRPFꯀꯤ ꯅꯠꯇ꯭ꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯔ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯗꯨꯝ 30 ꯀꯨꯟꯃꯨꯛꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯃꯁꯤꯗꯤ ꯑꯃꯒꯤ ꯑꯣꯏꯔꯦ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯃꯩꯇꯩꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣꯀꯣ ꯄꯨꯂꯞ ꯆꯪꯉꯒ ꯊꯨꯞꯆꯟꯕꯁꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕ ꯋꯥꯅꯤ ꯑꯗꯨꯒꯤ ꯏꯅꯥꯎ ꯔꯣꯕꯤꯠꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯁꯨ ꯑꯗꯨꯅ ꯀꯔꯤꯒꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯁꯤ ꯋꯥꯍꯪꯁꯦ ꯄꯨꯂꯞ ꯑꯃꯅ ꯁꯨꯝ ꯀꯥꯞ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯀꯥꯞꯄꯤꯕ ꯑꯅꯤꯃꯛ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕꯤꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨ ꯃꯅꯨꯡꯗ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯌꯥꯝꯁꯤ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯁꯨꯝ ꯋꯥꯔꯧꯅꯔꯝꯗꯕꯗꯒꯤ ꯁꯨꯝ ꯍꯥꯏꯅꯤꯡꯉꯝꯗꯕꯗꯒꯤ ꯁꯨꯝ ꯋꯥꯁꯤ ꯁꯨꯝ ꯇꯞꯅ ꯍꯥꯏꯔꯛꯇꯅꯀꯣ ꯃꯌꯥꯝꯗꯣ ꯌꯥꯝ ꯋꯥꯔꯧꯅꯔꯦ ꯍꯥꯏꯕ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯐꯝꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯗ ꯂꯣꯏꯕ ꯌꯥꯕꯅꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯩꯇꯩꯁꯤꯡꯅ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯁꯣꯝꯒꯤꯅ ꯐꯥꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯅꯤꯃꯛ ꯊꯦꯝꯖꯤꯟꯅꯕꯒꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯃꯆꯥꯛ ꯑꯃ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯉꯥꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯣ ꯃꯁꯤꯗꯤ ꯋꯥꯔꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ
लो उब यासलक्तरे एजुकेशन यारक्तरे इकोनॉमी फसलक्तरे पोचै योनबा यारक्तरे पोचै थाबा याद्रे सिटचलक्तरे अदु ओइतारगदि कोइ युमथोंग खुदिंग मुंग मनुंग पुरिसि हौजिक चाबा थकपगी तौरिसि तोलोब चाबा मीदि तोलोब लागा दुम चाबे वानी सूर चाबदी थबक सुबचु चत्रे पैसाजु लेत्रे मीगी सेंदोय हुलमजु थौजले ए मीगी पुरुबो पैसाजु थौजले कोइसु लेत्रे नोइ पुगिबदु पिरो हाइगले मणिपुर थबक तौ लेरिदि मी लामग मखाइबो फाबा नते अदुसु मैतै ngakda थाबा नते चिंगमी मयामजु थारगा सरकार की थबक तौरसे ला मखाइबो फाबा नते लेरिदि मी ला कुंथ्रा मंग लेरे मी टॉप थारगा लेमौरिबो मयामदु करी तौर चादोइनो हाइबगी वाफम अम लाय अदोरगदि चादब थक्तब चाक तांबगी फिबम लागतारदि सिदि नोंगै मरु चंगक तौ मानदे इसादा नोंगैना ओनसला कापा असु चेंजन चेंजनदना मयाम के चौबई होमा लाकनबगी मचाक अम ओयेना हाइतारेनि यामना मी पाइबो वाफमनिको अदना मफमसी मसी थोक्त्रिङेदा मरि लेनबसिंगना यामनि यंगसिनबा केदोबगी मथौ मखक तारब्रा ओ यंगबिरम याय तौबेरम याय अदु मयाम पुनमंग होजि मसक थोकनो उदबसिदा मयाम सी लोइना वारौनरे हाइतारे अदना हौजिक ओरिबो फिबम सिदा कयाम कुइना सुमाइना कर्फ्यू थमजलगा नत्र मियाम मचिन मेलगा कयाम कुइना थमखिगदौरिगे हाइबो हौजिक फरे अदुदि नखोइदा खोइना वाकत हाइबसु तादरबनिना अखोइ इथंता मई थारगा सिजरगे ना हाइरक तारबदि फरकतु याम ताइ हाइबे वानि अद मसाना सी फरे अदुदि अयाबा यासनबा पुरक्ता खोइ चानिङाइ थनिङाइ लेत्रे सुसाइड तौबै फिबम जे सुम याउसलक तारदि पृथ्वी की मियाम पनमना लेंगा कैदौ लेरिगेन तौरखिनेब अदु मतुगी मतमदु यौद्रिङैदा हाइबा ताइ तौबिबा मयाम लेबिरंगनि कोइ प्रजासिंगना खंगदबा मयाम लेरंगनि अद इमीडिएट एक्शन अमखक तौरकांदा नाकद अनि मकु खामबीदना करिनो खरि यांगना तोहनिंगबगी अपामसे मयाम पनमक्ता लोइना लै कोइ ग्राउंड फ्लोर द कोइना चचबा मयाम मफमदो मयाम हाइरकलिबा मयाम जे ताजरबा मतुंगदा हाइबा ताइ लेंगा के अमगी वाना तेब सिथि हौजिक लेरिबा फिबम्स मयाम कॉल तौबिरो दोमदोंगी पुक्निंगी वारोल फोंदोपियो अदुगा अइना पिजखिबा हेडलाइन सिंग अदुदगी ताबेनिंगबा मनुंगी मचाकसिंग यावरसु अइ पाजरके कोइ खंगमिनसे खंगदबा यारोय अइ साइतंदना भाबना पंगसादा सागरपे यारोय अइ खोइना खलिबसे लानबा यावरंगनि हाइरकपदा लानबा यावरंगनि पुनमक्सिंग असे कोइ चुमथोगा चुमना चुमबा लंबी मदा चटपगी मथौ ताइ हेलो मिंग अमदि लेफम हाइबिसे सर आई हेरोक बाजारदगी तौजरपने सर ताबे सोनिल करी हाइबनिंगी सर ngasidi signal se am sengba sabba ko pam te yaudi oh hoi ek tanja haibaduni hak net sola di chapako doni sani tapiu sir aina thamjani bo wafam de sir ngasi koi manipur da sangsilai ba iho abadilala sina maram oiraga koi gi manipur gi mera paibi मैतै नुपीसिंग असे अदुकी मतिक वाना कोइ मरोइना मणिपुरी ngaknaba ददगे इरैबा ngaknaba इरमदम ngaknaba मसागी असिनबा थबक थगाइ का काइथोकपिरगा कोइ फिजिकल गी मोरल गी अमदि इकोनॉमी गी असोनबा अवाबा कया अम लेरगसु मणिपुर कायदनबा अमदि इरमदम कन्नबा इजाति कन्नबगिदम 75 डेज हेना संसिलरि हो असे अदुकी मति अवाबगी मसनिसा मरोना बेरा पाइबी कोइ नुपी सिंना जुमदा जारेक तदना सोरोकता हाइबदि लंबी लमजाउदा अहिंग मिसेन खांदु लाकपसे अदुकी मति कोइरे अदुकी मति वारे असी योना कथोपा मग लोइना थबक तौरिबा मैरा पाइबी इमाइबे नुपीसिंग असी ngarang yam lebakti ba thodo mada makoina gasi asoba khonja ma section nabagi dama manipur kannabi dama izati kannabi dama khona jariba sida mafam marang khangdaba atong jadaba gari amala thejinduna yamna sahi noribi sema thawai mangi ba pusi pikamna ki base aduki matik nungai jade pejade mahaki thawai na mapugi laikonda ingna signa laibo oisnu haibu wafam se ahan boin thamjage sa hoi tapiu
ꯃꯈꯥ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯅꯦꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯔꯤ ꯈꯪꯁꯨ ꯈꯪꯅꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯈꯨꯠ ꯊꯥꯔꯕꯁꯨ ꯑꯗꯨꯗꯒꯤ ꯍꯥꯠꯄꯨ ꯍꯥꯠꯅꯔꯕꯁꯨ ꯕꯦꯔꯥ ꯂꯩꯇ꯭ꯔꯦ ꯉꯝꯅꯕ ꯊꯦꯡꯅꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯥꯟꯖꯥꯎꯗꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯂꯩꯕꯤꯔꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯕꯨ ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯑꯃꯠꯇ ꯑꯣꯏꯕꯅꯤꯅ ꯁꯥꯔ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯂꯥꯟ ꯌꯥꯎꯗ꯭ꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯥꯟ ꯍꯥꯏꯕꯁꯤ ꯂꯥꯟꯅꯤ ꯋꯥꯔ ꯏꯁ ꯋꯥꯔ ꯍꯥꯏꯅꯩꯗꯨ ꯁꯥꯔ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯏꯟꯚꯣꯜꯞ ꯇꯧꯗꯅꯕ ꯆꯦꯛꯁꯤꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯆꯥ ꯃꯁꯨꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯄꯥꯟꯅꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯂꯩꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯃꯁꯨ ꯊꯝꯖꯔꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯁꯣꯅꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯀꯥꯡꯂꯨꯞꯀꯤ ꯍꯧꯖꯤꯛ ꯑꯣꯏꯕ ꯋꯥꯐꯝꯗ ꯁꯣꯅꯤꯟꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯈꯕꯔꯗꯁꯨ ꯑꯩꯅ ꯄꯤꯖꯈꯤꯕ ꯋꯥꯐꯝꯁꯤꯡꯗ ꯍꯥꯏꯕ ꯇꯥꯏ ꯂꯨꯔꯕ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯏ ꯋꯥꯐꯝꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯅꯤꯄꯨꯔꯁꯤ ꯃꯩꯇꯩ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯑꯄꯨꯟꯕꯁꯤꯡꯅꯁꯨ ꯌꯥꯝꯅ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯂꯩꯔꯤ ꯃꯔꯛꯇ ꯑꯃꯒꯤꯁꯨ ꯃꯤꯆꯪ ꯆꯪꯗꯕ ꯑꯃꯒꯤꯁꯨ ꯃꯤꯆꯪ ꯆꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯈꯛꯇ ꯅꯍꯥꯟ ꯃꯣꯔꯦꯗ ꯑꯩꯈꯣꯏꯅ ꯋꯤ ꯗꯤꯃꯥꯟ ꯏꯃꯤꯗꯤꯌꯦꯠ ꯔꯤꯃꯨꯚꯦꯜ ꯑꯣꯐ ꯀꯃꯥꯟꯗꯣ ꯐ꯭ꯔꯣꯝ ꯃꯣꯔꯦ ꯍꯥꯏꯕꯁꯤꯗ ꯐꯣꯇꯣꯁꯤꯗ ꯌꯥꯎꯕꯤꯔꯤꯁꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯉꯥꯛꯇꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤꯡꯁꯤ ꯑꯗꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯨ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯣꯏꯒꯤ ꯋꯥꯀꯠ ꯃꯤꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯀꯔꯤꯒꯤ ꯌꯥꯎꯔꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯕ ꯂꯥꯛꯏ ꯑꯗꯣ ꯃꯁꯤ ꯋꯥꯐꯝꯁꯤꯗ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯅꯣ ꯃꯁꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯌꯥꯎꯔꯦ ꯂꯤꯡꯛ ꯐꯖꯅ ꯌꯥꯎꯔꯦ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯁꯤꯒꯤ ꯑꯣꯏꯅ MMCꯒꯤ ꯃꯨꯁꯂꯤꯝꯒꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯐꯝꯕ ꯌꯥꯎꯕꯤꯔꯤꯕ ꯀꯃꯥꯟꯗꯣ ꯂꯧꯊꯣꯛꯅꯕ ꯐꯝꯕ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯅꯥꯀꯟ ꯑꯅꯤꯒꯤ ꯂꯥꯟ ꯊꯣꯛꯅꯔꯤꯉꯩꯒꯤ ꯇꯥꯂꯛꯇ ꯑꯩꯈꯣꯏ ꯐꯝꯃꯒ ꯇꯣꯉꯥꯟꯅ ꯅꯥꯀꯟ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯂꯩꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯒꯅꯨ ꯑꯅꯤꯃꯛꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯙꯔꯅꯥ ꯇꯧꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯎꯔꯛꯄꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯊꯣꯏꯗꯣꯛꯄ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯍꯥꯏꯅꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯃꯌꯥꯝ ꯎꯗꯕꯒꯤꯅꯤ ꯍꯥꯏ ꯇꯥꯏ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯕ ꯇꯥꯏ ꯏꯟꯇꯔꯅꯦꯠꯇ ꯃꯁꯤ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯎꯔꯦ ꯐꯖꯅ ꯊꯥꯒꯠꯂꯒ ꯁꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯉꯥꯛꯇꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯇꯧꯔꯛꯑꯒꯗꯤ ꯃꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯋꯥꯍꯪ ꯑꯃꯈꯛ ꯃꯌꯥꯝꯅ ꯍꯪꯉꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯏꯍꯧꯁꯤꯗ ꯃꯈꯣꯏ ꯌꯥꯎꯔꯕ꯭ꯔꯥ ꯑꯗꯨ ꯀꯔꯝꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯈꯛ ꯍꯥꯏꯕ ꯇꯥꯏ ꯑꯗꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤ ꯑꯅꯤꯃꯛ ꯈꯥꯝꯕꯤꯒꯗꯕꯁꯤꯡꯅ ꯅꯥꯀꯟ ꯑꯃꯗ ꯌꯥꯎꯁꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯇꯥꯔꯗꯤ खितंग मधु लान हाई तारेको चटखिद्रा हाइबगी वाजब खर लेदन मसी तोंगान तोंगान बसिंग न मसीगुमसी तौबीदबा अमदी मखोइगी मिचंग संख्रे अदुगी अदागी हाइबगी वा नते तौरी फिबम सिदा खांबीगदबसिंग नमगी मिचंग अमगी चंगदि यावखि तारदि कनाना खांबीगदौरी सोमदसु वांगांगदे सोमदसु अरेंग अरेंग पुथर लई लूरब तंजा सिदा हाइब तारेनिको मसीगुमसी करी हाइना अदोम अदोमदसु फाउबी अदै खोइगी फुरुपता लैबिरिबा सिंग असिना असुमना हाइब ताइ पुन्ना सुमाइना वाकन मिफम अदो कमांडो लोकथोक्रो खोटक्रो हाइब होय कोकि चिनाउ सिंग पेंदबगी तौजबदुन अमनि हाइजरिबा अदु मदुगी मरक्तुदा सुमाइना मु यौसलकबा तारगदी अदन मयाम पुनमंगना हाइब तारे मसी वाफमसी यामना खननिंगाइ ओइबा वाफम हमसु ओइरि हाइ तारे अदुगा थागचरे तापिरपोको सुने
ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯍꯦꯟꯅ ꯑꯐꯕ ꯏꯪ ꯇꯞꯄ ꯃꯔꯥ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯑꯆꯧꯕ ꯂꯧꯕꯤꯒꯗꯧꯔꯤꯕꯁꯤꯡ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯅꯅ ꯍꯣꯠꯅꯕꯗ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤ ꯍꯥꯏꯔꯒ ꯁꯣꯝꯗꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯇꯥꯔꯒꯗꯤ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯋꯥꯍꯪ ꯍꯪꯉꯤ ꯑꯩꯈꯣꯏꯗ ꯍꯪꯉꯤ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯥꯔ ꯃꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯄꯥꯎꯗꯁꯨ ꯌꯥꯎꯗꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯪꯉꯛꯄ ꯌꯥꯎꯔꯦ ꯑꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯃꯝꯅꯕ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯃꯤ ꯁꯤꯕ ꯑꯅꯧꯕ ꯃꯩ ꯆꯥꯛꯄ ꯑꯗꯨꯒ ꯑꯅꯧꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯀꯩꯁꯨ ꯑꯩꯈꯣꯏ ꯄꯥꯝꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯏꯪ ꯇꯞꯄꯗꯨ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯍꯥꯏꯔꯗꯤ ꯑꯃꯒ ꯉꯝꯊꯣꯛꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯨꯝ ꯂꯩꯔꯅꯤꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯕꯤꯒꯗꯧꯔꯤ ꯀꯔꯤ ꯈꯣꯡꯊꯥꯡ ꯊꯥꯡꯒꯗꯧꯔꯤ ꯑꯦꯅꯤꯋꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯅ ꯀꯔꯤ ꯍꯥꯏꯔꯦ ꯍꯥꯏꯕ ꯇꯥꯃꯤꯟꯅꯁꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯖꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯖꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟ ꯃꯦꯗꯝ ꯁꯔꯣꯕꯂꯥꯒꯤ ꯇꯤꯝ ꯑꯃꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯈꯣꯏꯅ ꯎꯍꯟꯖꯈꯤꯕ ꯃꯩꯔꯥꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯈꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯨ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯃꯩꯔꯥꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕꯒꯤ ꯂꯨꯄꯥ 10,000 ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯤꯔꯦ ꯑꯗꯨ ꯃꯩꯔꯥꯕꯒꯤ ꯃꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯑꯗꯨꯒ ꯃꯩꯔꯥꯕ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯐꯣꯟ ꯈꯤꯇꯪ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯌꯧꯍꯟꯈꯤꯅꯕ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯂꯨꯄꯥ 10,000 ꯍꯥꯏꯕ ꯇꯥꯏ ꯁꯣ ꯃꯁꯤꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯏꯃꯣꯖꯤꯅ ꯑꯣꯏꯔꯁꯨ ꯈꯨꯕꯥꯛ ꯈꯨꯕꯤꯌꯨ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ 12ꯇ 10 ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯈꯤꯕ ꯁꯦꯔꯧꯗꯒꯤ ꯃꯩꯔꯥꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯆꯠꯆꯒꯗꯕꯗꯨ ꯃꯌꯨꯝ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯅ ꯂꯩꯕꯗꯒꯤ ꯁꯨꯒꯅꯨꯒꯤ MLA ꯁꯔ ꯔꯟꯖꯤꯠꯅ ꯂꯨꯄꯥ 10,000 ꯗꯦꯝ ꯀꯣꯂꯦꯖꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯅ ꯂꯨꯄꯥ 10,10 ꯂꯨꯄꯥ 70,000 ꯄꯥꯏꯔꯒ ꯃꯍꯥꯛ ꯆꯥꯟꯗꯤꯒꯔꯗ ꯃꯈꯥ ꯇꯥꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯇꯝꯃꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤ ꯂꯨꯄꯥ 70,000 ꯈꯛ ꯄꯥꯏꯔꯒ ꯑꯗꯨ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯨ ꯎꯔꯨꯕꯗꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟꯅ ꯂꯨꯄꯥ 10,10 ꯑꯃꯨꯛ ꯄꯤꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯟꯅꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀ꯭ꯂꯤꯞꯅꯆꯤꯡꯕ ꯑꯩ ꯊꯥꯒꯠꯆꯔꯀꯥꯟꯗꯁꯨ उच्चरके अखोइना तौजब थबक थौरमसिंगदा मदुदा मतेंग पांगबो ngambasingna mateng pangbirappadugidamak thagachari अखोइना तौजरिबा थबक खरदुगी महै याले हाइना लौजै पुनमक angambasingna mateng pangakpada karisu kaiba leiti aduga maraibak thiraba mayum makai tumno mai thadokpikraba aduga hauzik kosem haidokkiba exam aduda अखोइना लोजिंग लोयादा पोक्चरुरबसु सेरौदा पोक्लुरबसु आर्ट्स स्ट्रीम दा मणिपुर की ओइना मकोक थोंबा 10 सुबा पोजीशन दा ताकिबा ngang ase mahi masing tamlaroidra mahak swaida local school sing da college sing da karaga dum mapunchi loiredra madu pawo mingchan manga moidra haiduna ngang duna wa duna leijaram madu aina mahakpu icham chama minute manga 10 khak interview macham khak logjarubaduna miyam obirubadagi lupa lising 10 masu pangbire aduga atai atai na su mateng pangbire masagi damak punamak mateng pangbigi sing thagachari aduga lupa lising humbudra khaknadi mahaki mai masing tambadi mapungmudi phagadaba mande adubu mahakumba tungda yumbi ma matik chaba mo oirakadaba mahakna mahaki tungya sada kari hoiba pami UPSC exam da ma sarugaba crack toba pami haiba mahak kening ma pamba leide du general line da dum chalaga ma khonage hojikidi sel tum leitabani na haiba yam nuksiba warini aduga madugi damakta lupa lising 10 pe birakibadu hanana thagachari loinana khigi global manipuri federation na tongan ba mateng ama su pangbigani haiba wafam amaga leiri adugi su ko yam kana paw phonojari another 50,000 amaga maduna koi tongan ba thodok ta haiba tare lekhidraba aduga
ꯑꯗꯨꯒꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯃꯗꯨꯁꯨ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯇꯅ ꯈꯨꯠꯁꯤꯟꯅꯖꯕꯒꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯥꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯋꯥꯕ ꯑꯅꯥꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯌꯥꯝꯅ ꯊꯣꯛꯏ ꯀꯔꯤꯝꯇ ꯄꯥꯡꯕ ꯉꯝꯗꯕ ꯃꯇꯝꯁꯨ ꯂꯥꯛꯏ ꯁꯦꯜ ꯊꯨꯝꯒꯤꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯅꯔꯒ ꯑꯗꯨꯒ ꯆꯥꯝꯃ ꯈꯥꯏꯅꯕꯗꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯛꯇꯨꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯇꯦꯡꯕꯥꯡꯕꯤꯔꯛꯄꯗ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯆꯠꯊꯈꯤꯒꯅꯤ ꯑꯗꯨꯃꯛ ꯉꯝꯂꯤꯕ ꯃꯈꯩ ꯆꯠꯊꯈꯤꯒꯅꯤ ꯊꯧꯔꯝꯁꯤꯗ ꯀꯣꯜꯗꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯀꯣꯜ ꯂꯥꯛꯇꯕꯅꯤꯅ ꯑꯩ ꯅꯟ ꯁ꯭ꯇꯣꯞꯇ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯦ ꯊꯧꯔꯝꯁꯤꯁꯨ ꯄꯨꯡ 1.5ꯒꯤ ꯊꯧꯔꯝ ꯑꯣꯏꯕ ꯌꯥꯝꯅ ꯆꯤꯟꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯦꯠ ꯌꯥꯗꯕꯅ ꯃꯅꯤꯄꯨꯔꯗꯗꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯃꯔꯣꯝꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯩꯔꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯦꯂꯤꯐꯣꯅꯤꯛ ꯀꯣꯜ ꯃꯗꯨ ꯔꯦꯀꯣꯔꯗꯁꯨ ꯑꯩ ꯊꯥꯖꯔꯀꯥꯟꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯀꯥꯞꯈꯤꯕꯒꯤ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯅꯤ ꯃꯥ ꯃꯁꯥꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯒꯧꯍꯥꯇꯤ ꯌꯧꯈ꯭ꯔꯦ ꯉꯔꯥꯡ ꯑꯗꯨꯒ ꯉꯁꯤ ꯄꯟꯖꯥꯕꯇ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯥꯐꯇꯔ 2 days ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥ ꯆꯠꯂꯅꯤꯅ ꯍꯥꯏꯕ ꯂꯩ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯥꯖꯕꯤꯗꯅ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯒꯋꯥꯗꯒꯤ ꯂꯨꯄꯥ 15,000 ꯀꯥꯞꯄꯤꯔꯛꯈꯤꯕ ꯑꯗꯣ ꯃꯦꯗꯝ ꯁꯔꯣꯕꯂꯥꯒꯤ ꯇꯤꯝꯅ ꯂꯨꯄꯥ 81,825 ꯀꯥꯞꯄꯤꯔꯛꯈꯤꯕ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯗꯨꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯇꯣꯉꯥꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯤꯡ ꯂꯣꯏ ꯄꯟꯕ ꯉꯝꯖꯗ꯭ꯔꯦ ꯃꯤꯑꯣꯏ 10ꯃꯨꯛꯅ ꯂꯨꯄꯥ 2,000 ꯀꯥꯞꯄꯛꯄ 500 ꯀꯥꯞꯄꯛꯄ ꯉꯝꯖꯕ ꯀꯌꯥ ꯃꯔꯨꯝ ꯀꯥꯞꯄꯤꯔꯛꯇꯅ ꯍꯣꯠꯅꯖꯕꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯟꯐꯝꯁꯤꯡꯗꯨ ꯄꯥꯏꯔꯒ ꯃꯊꯪ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗꯁꯨ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯈꯥꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯀꯩꯅꯣꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯃꯤꯡ ꯃꯊꯥ ꯑꯩꯅ ꯂꯥꯎꯊꯣꯛꯆꯈꯤꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯚꯇꯁꯨ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯝ ꯂꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯁꯥꯝꯗꯒꯤ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯂꯩꯕꯤꯕꯁꯨ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯤꯡ ꯂꯣꯏꯅ ꯑꯩꯅ ꯄꯟꯖꯔꯨꯗ꯭ꯔꯒꯁꯨ ꯈꯔ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯠꯆꯕꯁꯨ ꯉꯝꯃꯤ ꯆꯠꯀꯗꯕ ꯀꯌꯥꯁꯨ ꯂꯩꯔꯤ ꯆꯠꯈꯤꯒꯅꯤ ꯐꯣꯟ ꯀꯣꯜ ꯍꯥꯡꯗꯨꯅ ꯂꯩ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯍꯪꯂꯛꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯎꯕꯗ ꯉꯥꯛꯇꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯧ ꯂꯤꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯑꯍꯤꯡ ꯑꯃꯗ ꯑꯃꯨꯛ ꯈꯪꯗꯅ ꯐꯣꯔꯁꯟ ꯇꯧꯔꯒ ꯑꯃꯨꯛ JCB ꯇꯧꯔ ꯂꯣꯏꯅ ꯈꯣꯏꯗꯣꯛꯑ ꯇꯦꯝꯊꯣꯛꯑ ꯊꯝꯃꯝꯃꯗꯤ ꯃꯌꯥꯝ ꯄꯥꯈꯠꯅꯕ ꯌꯥꯝ ꯌꯥꯎꯔꯤ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯐꯧꯁꯤ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯆꯤꯡ ꯃꯊꯛꯇꯒꯤ ꯂꯦꯞꯄꯒ ꯄꯦꯇ꯭ꯔꯣꯜ ꯕꯣꯇꯜ ꯑꯃ ꯂꯪꯁꯤꯜꯂꯒ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯑꯗꯤ ꯃꯩ ꯆꯥꯛꯑꯣꯏꯗ꯭ꯔꯥ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯂꯩ ꯃꯌꯥꯝ ꯁꯨꯝ ꯈꯟꯅꯁꯤꯀꯣ ꯃꯁꯤ ꯆꯨꯝꯗꯦ ꯃꯌꯥꯝꯅ ꯌꯥꯝ ꯃꯤꯄꯥꯏꯕꯗꯨꯅꯤ ꯍꯥꯏꯕ ꯇꯥꯏ ꯌꯥꯝ ꯂꯨꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯆꯨꯝꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯂꯝ ꯂꯧꯁꯤꯟꯕꯤ ꯈꯣꯞꯆꯤꯟꯕꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯐꯥꯎ ꯊꯣꯛꯂꯛꯄ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯃꯨꯛ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯒꯤ ꯆꯤꯡꯉꯥꯡꯈꯣꯡ ꯆꯤꯡꯉꯥꯃꯊꯛ ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯑꯃ ꯁꯣꯛꯏ ꯁꯣꯛꯄꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏ ꯏꯃꯥꯁꯤ ꯗꯥꯏꯃꯟ ꯗꯣꯅꯔꯒꯤ ꯃꯦꯝꯕꯔ ꯍꯥꯏꯕ ꯇꯥꯏ ꯃꯥꯁꯤ ꯃꯦꯝꯕꯔ ꯑꯣꯏꯕꯅꯤ ꯑꯗꯣ ꯏꯃꯥꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯆꯔꯒ ꯏꯃꯥꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯜ ꯑꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯔꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ RFꯅ ꯐꯨꯕꯗꯒꯤ ꯈꯔ ꯁꯣꯛꯑꯦ ꯍꯥꯏ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯑꯩꯈꯣꯏ ꯆꯠꯆꯒꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯍꯟꯖꯔꯛꯀꯦ ꯃꯇꯦꯡ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯁꯥꯔꯚꯤꯁꯇ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤ ꯃꯁꯥ ꯁꯣꯜꯂꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯒꯤ ꯆꯠꯅꯕꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯁꯤ ꯇꯧꯖꯔꯤꯁꯦ ꯒꯋꯥꯗ ꯂꯩꯖꯕ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁ ꯊꯕꯛ ꯇꯧꯖꯕꯅꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯃꯤꯡ ꯑꯝꯇꯪꯒ ꯈꯪꯖꯒꯦ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡꯅ ꯀꯦꯅꯦꯗꯤ ꯀꯧꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯔ ꯀꯦꯅꯦꯗꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯐꯤꯕꯝꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯦꯅꯦꯗꯤ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯃ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯣ
ꯑꯉꯥꯡ ꯑꯃ ꯍꯧꯖꯤꯛꯇ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯥꯕꯗ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯄ ꯑꯗꯨꯒꯤꯗꯤ ꯍꯣꯏ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯥꯗ ꯃꯊꯪ ꯊꯥꯗꯒꯤꯗꯤ ꯑꯩ ꯔꯤꯇꯤꯌꯥꯔꯃꯦꯟ ꯆꯠꯆꯔꯒꯗꯕ ꯑꯣ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯥꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯥꯗ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯣꯖꯥ ꯀꯦꯅꯦꯗꯤ ꯑꯋꯥꯕ ꯑꯃ ꯑꯩꯁꯨ ꯑꯗꯨꯝ ꯑꯥꯗ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯍꯣꯏꯒ ꯑꯗꯨꯝ ꯑꯥꯗ ꯑꯗꯨꯝ ꯂꯝꯗꯤ ꯑꯗꯨꯝ ꯅꯛꯅꯔꯦ ꯑꯣ ꯏꯁꯥꯗꯤ ꯑꯗꯨꯝ ꯑꯥꯗ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤꯅꯤ ꯑꯣ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯝ ꯑꯗꯨꯝ ꯈꯨꯟ ꯅꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯍꯟꯗꯛ ꯑꯥꯗ ꯊꯕꯛꯁꯨ ꯂꯣꯏꯗꯣꯔꯕꯅꯤꯅ ꯑꯗꯨꯝ ꯀꯣꯏꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯃꯣꯒ ꯑꯗꯨꯝ ꯑꯥꯗ ꯇꯥꯟꯅꯔꯒ ꯀꯩꯀꯩ ꯇꯧꯕ ꯌꯥꯕꯗ ꯑꯗꯨꯝ ꯑꯥꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯅꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯊꯦꯡꯅꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯦꯅꯦꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕꯗ ꯈꯨꯠ ꯇꯤꯡꯊꯣꯛꯅꯗ꯭ꯔꯕ ꯌꯥꯝꯅ ꯂꯣꯠꯁꯤꯟꯅꯕ ꯃꯥꯒꯤ ꯍꯦꯟꯅ ꯈꯔ ꯂꯩꯅꯈ꯭ꯔ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯤꯛꯆꯔꯒꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯝ ꯆꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯊꯣꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯗ ꯌꯦꯁ ꯍꯥꯏꯗꯅ ꯃꯌꯥꯝ ꯍꯦꯛꯇ ꯊꯣꯛꯄꯖꯥꯠꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯦꯅꯦꯗꯤ ꯊꯦꯡꯅꯖꯕ ꯑꯗꯨꯒ ꯅꯍꯥꯟ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯀꯣꯁꯦꯝꯅ ꯄꯥꯡꯊꯣꯛꯄꯗꯨꯗ ꯍꯥꯏꯗꯣꯛꯄꯗ 10 ꯄꯣꯖꯤꯁꯟꯗ ꯌꯥꯎꯕ ꯑꯉꯥꯡ ꯑꯃ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯉꯩ 10 ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯦꯕꯒꯤ ꯅꯨꯡꯉꯥꯏꯕ ꯁ꯭ꯀꯨꯜꯗ ꯐꯣꯡꯗꯣꯛꯆꯕ ꯅꯨꯡꯉꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯍꯧꯈꯤꯕ ꯇꯥꯡ 19ꯗ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯃꯩ ꯆꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ ꯄꯣꯔꯁꯟ ꯑꯃꯈꯛ ꯂꯩ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯄꯣꯔꯁꯟꯁꯤ ꯁꯤꯅ ꯃꯣꯏꯒꯤ ꯄꯥꯕꯨꯡ ꯈꯣꯏ ꯀꯔꯤ ꯈꯣꯏ ꯁꯤꯖꯤꯟꯅꯔꯒ ꯃꯤꯒꯤ ꯂꯧ ꯈꯣꯏꯕ ꯈꯣꯠꯄ ꯈꯔ ꯂꯣꯏ ꯇꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤ ꯏꯟꯀꯝ ꯂꯥꯛꯑꯒ ꯃꯣꯏ ꯍꯤꯡꯖꯕꯅꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯕꯅꯦ ꯃꯥ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯅꯦ ꯍꯥꯏ ꯑꯗꯨꯅ ꯅꯍꯥꯟ ꯃꯩ ꯊꯥꯗꯣꯛꯄꯗꯨꯗ ꯃꯣꯏ ꯐꯣꯔꯁꯟꯗꯣ ꯑꯣꯜꯍꯧꯔꯦ ꯍꯥꯏ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯒꯅꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯌꯨꯝꯗ ꯐꯧ ꯀꯩ ꯂꯣꯏꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯔꯦ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟꯗꯨ ꯈꯛ ꯁꯦꯠꯂꯒ ꯂꯥꯛꯑꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯑꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯥꯡꯉꯕꯣꯛꯀꯤ ꯃꯗꯩꯗ ꯂꯩꯈꯤꯕ ꯃꯌꯥꯝꯅ ꯄꯤꯖꯕ ꯁꯔꯀꯥꯔꯅ ꯄꯤꯖꯕ ꯈꯔ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕ ꯇꯥꯏ ꯃꯍꯩ ꯃꯁꯤꯡ ꯇꯝ ꯉꯝꯗꯅ ꯂꯩꯕꯗꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯁꯨꯝ ꯂꯩꯕꯗꯨꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯎꯔꯨꯕꯗꯨꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ MLA ꯁꯥꯔ ꯔꯟꯖꯤꯠꯄꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ 50,000 ꯃꯥꯅ ꯄꯤꯕꯤꯕꯅꯤ ꯑꯗꯨꯒ DM ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯤꯇꯥꯌꯔ ꯇꯧꯈ꯭ꯔꯕ ꯍꯦꯗ ꯃꯥꯁꯇꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯂꯨꯄꯥ 10,100 ꯁꯨꯃꯥꯏꯅ ꯄꯤꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯕ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟꯅ ꯂꯨꯄꯥ 10,100 ꯄꯤꯕꯤꯔꯛꯄꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯉꯔꯥꯡ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯃꯉꯣꯟꯗ ꯑꯗꯨꯝ ꯊꯥꯈ꯭ꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯅꯥꯎ ꯀꯦꯅꯦꯗꯤ ꯀꯔꯤ ꯆꯤꯊꯕ ꯑꯇꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯋꯥꯐꯝꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩ ꯇꯥꯃꯣ ꯑꯗꯨꯁꯨ ꯑꯩꯁꯨ ꯊꯕꯛꯇꯤ ꯂꯣꯏꯗꯣꯔꯕꯅꯤ나 ꯑꯗꯨꯝ ꯑꯥꯗ ꯑꯩꯅ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯥꯗ ꯇꯥꯃꯣꯒꯤ ꯁꯣꯝ ꯂꯩꯕ ꯏꯁꯇꯨꯗꯤꯑꯣꯗ ꯑꯗꯨꯝ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯌꯥꯎꯔꯒ ꯑꯩꯒꯤ ꯏꯄꯥꯃꯛꯁꯨ ꯑꯥꯗ ꯇꯥꯃꯣꯒꯤ ꯑꯥꯗ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯔꯦꯗꯤꯑꯣꯗ ꯍꯥꯟꯅ ꯇꯥꯔꯝꯕ ꯈꯣꯠꯂꯝꯕ ꯇꯧꯕꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯥ ꯇꯥꯕ ꯐꯪꯗꯕꯗꯣ ꯍꯣꯏ ꯍꯣꯏ ꯇꯥꯃꯣꯅ ꯍꯣꯏ ꯑꯥꯗ ꯍꯦꯛ ꯀꯩꯅꯣꯝꯃ ꯏꯕ ꯃꯇꯝꯗ ꯃꯥ ꯑꯗꯨꯝ ꯑꯥꯗ ꯗꯥꯏꯔꯤ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯑꯥꯗ ꯏꯁꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯁꯤꯁꯨ ꯑꯥꯗ ꯂꯥꯏꯔꯤꯛꯇꯤ ꯇꯝꯍꯧꯗ꯭ꯔꯒꯁꯨ ꯑꯥꯗ ꯇꯥꯃꯣꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯦꯗꯤꯑꯣꯗ ꯍꯥꯏꯕ ꯈꯣꯠꯄ ꯅꯣꯂꯦꯖꯁꯤꯡꯗꯣ ꯑꯗꯨꯝ ꯂꯧꯁꯤꯜꯂꯒ ꯒ꯭ꯌꯥꯟꯁꯤꯡꯗꯣ ꯑꯗꯨꯝ ꯍꯣꯏ ꯑꯥꯗ ꯍꯣꯏ ꯍꯣꯏ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯥꯗ ꯇꯥꯕ ꯑꯗꯒꯤ ꯌꯦꯡꯕ ꯈꯣꯠꯄ ꯑꯩꯁꯨ ꯍꯧꯖꯤꯛ ꯄꯩꯈꯥ ꯑꯃ ꯑꯃꯨꯛ ꯑꯥꯗ ꯑꯩ ꯔꯤꯇꯤꯌꯥꯔꯃꯦꯟ ꯆꯠꯂꯒ ꯑꯃꯨꯛ ꯄꯩꯈꯥ ꯑꯃꯃꯨꯛ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯩꯈꯥꯗꯨꯒꯤ ꯑꯥꯗ ꯐꯥꯏꯅꯦꯜ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒꯤꯁꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯑꯗꯨꯝ ꯇꯥꯃꯣꯗ ꯑꯗꯨꯝ ꯑꯥꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯝꯖꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯍꯧꯖꯤꯛ ꯑꯃ ꯇꯧꯕꯗꯨꯁꯨ ꯑꯩꯁꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯁꯨ ꯇꯥꯖꯔꯦ ꯇꯥꯃꯣ ꯑꯗꯨꯝ ꯑꯥꯗ ꯑꯩꯈꯣꯏꯗꯤ ꯁꯤꯗꯗꯤ ꯅꯦꯠ ꯀꯩꯀꯩ ꯌꯥꯕꯅꯤꯅ ꯍꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯌꯦꯡ ꯊꯣꯛꯂꯛꯑꯒ ꯑꯩ ꯐꯦꯃꯤꯂꯤꯁꯨ ꯄꯨꯂꯞ ꯄꯨꯖꯔꯒ ꯇꯥꯃꯣꯗ ꯃꯥꯒꯤꯗꯣ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯗꯣ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯑꯉꯝꯕ ꯑꯩꯉꯣꯟꯗꯒꯤ ꯑꯩꯁꯨ ꯇꯥꯃꯣ ꯑꯩꯅ ꯉꯁꯥꯏ ꯁꯦꯡꯅ ꯍꯥꯏꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯇꯥꯃꯣꯅ ꯇꯧꯕ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯌꯧꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯇꯥꯃꯣꯅ ꯇꯧꯕꯗꯨꯗ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯥꯃꯣꯅ ꯇꯧꯕꯗꯨꯁꯨ ꯍꯣꯏ 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 ꯆꯥꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯥꯗ ꯃꯤꯑꯣꯏꯕꯁꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯥꯏꯅꯦ ꯑꯥꯗ ꯂꯥꯏꯔꯕ ꯃꯆꯥ ꯂꯦꯝꯅ ꯃꯥꯡꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯠꯅꯕꯕꯨ ꯀꯜꯂꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯥꯗ ꯑꯩꯅ ꯉꯝꯃꯤꯕꯗꯣ ꯑꯥꯗ ꯑꯩꯅ ꯋꯥꯡꯅ ꯈꯜꯂꯤꯕ ꯑꯁꯥꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯗꯨꯅ ꯃꯥꯅ ꯈꯟꯖꯔꯤ
ꯑꯗ ꯃꯥꯅ IS ꯑꯣꯏꯕ ꯑꯗꯒꯤ ꯃꯥꯅ IPS ꯑꯣꯏꯕꯅ ꯑꯗꯣ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯥꯗꯨꯕꯨ ꯌꯧꯗ꯭ꯔꯕꯁꯨ ꯀꯩꯗ ꯃꯥꯒꯤ ꯁꯦꯀꯦꯟ ꯂꯦꯚꯦꯜꯗꯗꯤ ꯃꯥ ꯌꯧꯕ ꯉꯝꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ Thank you, ꯑꯩ thank ꯏꯁꯥ you. ꯑꯩꯅ ꯏꯁꯥꯗꯁꯨ ꯑꯩꯅ ꯑꯩꯉꯣꯟꯗꯁꯨ ꯋꯤꯜ ꯄꯋꯥꯔ ꯑꯃ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯑꯋꯥꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯁꯦ ꯑꯋꯥꯕ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯒꯁꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯁꯦ ꯃꯌꯥꯝ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅꯃꯛ ꯂꯣꯏ ꯂꯩ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯇꯥꯃꯣ ꯁꯤ ꯃꯄꯥꯟꯗ ꯂꯩꯕꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯒꯤ ꯑꯇꯣꯞꯄꯗꯒꯤ ꯔꯥꯖꯁꯊꯥꯟꯗꯒꯤ ꯑꯗꯒꯤ UPꯗꯒꯤ ꯕꯤꯍꯥꯔꯗꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯀꯂꯤꯛ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅ ꯈꯨꯝꯕꯁꯨ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯒ ꯃꯣꯏꯅ ꯑꯃꯨꯛ ꯑꯥꯗ ꯃꯅꯤꯄꯨꯔꯁꯦ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯃꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯇꯧꯕꯅꯣ ꯑꯥꯗ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯗ ꯑꯩꯈꯣꯏꯅꯕꯨ ꯑꯥꯗ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯑꯃꯅꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯑꯥꯗ ꯑꯗꯨ ꯈꯟꯗꯣꯛꯄꯁꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯗꯤ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯑꯗꯥꯅꯤꯗꯤ ꯃꯌꯥꯝ ꯍꯨꯟꯅꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯇꯣ ꯑꯗ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯛꯄꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄꯅꯤꯅ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕꯅ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯗ ꯑꯗꯨꯝ ꯑꯥꯗ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯇꯣ ꯑꯗꯨꯅꯦ Thank ꯇꯥꯃꯣ you, ꯌꯥꯝ thank you. ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯗꯤ ꯑꯥꯗ ꯇꯥꯃꯣꯒ ꯑꯥꯗ ꯐꯣꯟꯗꯁꯨ ꯑꯩ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯇꯥꯔꯝꯕꯅꯦ ꯇꯥꯃꯣ ꯑꯥꯗ ꯁꯨꯝ ꯑꯥꯗ ꯆꯥꯛ ꯂꯟꯁ ꯕ꯭ꯔꯦꯛ ꯑꯋꯥꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯨꯝ ꯑꯥꯗ Thank you, ꯇꯥꯕꯗꯨꯗ Kennedy. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗ ꯇꯥꯕꯤꯕꯀꯣ. ꯇꯥꯃꯣ ꯑꯩꯁꯨ ꯊꯣꯛꯇꯨꯕ ꯑꯗꯨꯝ ꯑꯥꯒꯁꯇ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯥꯒꯁꯇꯒꯤꯗꯤ ꯑꯩ ꯑꯥꯗ ꯔꯤꯇꯥꯌꯔꯃꯦꯟ ꯆꯠꯂꯕꯅꯤꯅ ꯑꯗꯣ ꯑꯥꯗ ꯇꯥꯃꯣ ꯑꯩ ꯑꯗꯨꯝ ꯄꯨꯂꯞ ꯑꯣꯏꯅ ꯑꯩ ꯐꯦꯃꯤꯂꯤ Okay, ꯑꯗꯨꯝ ꯄꯨꯂꯞ okay. ꯑꯣꯏꯅ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯥꯗ ꯇꯥꯃꯣꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯒꯤ ꯑꯩ ꯑꯥꯗ ꯑꯩꯅ ꯏꯁꯥꯅ ꯉꯝꯖꯕ ꯀꯩꯅꯣꯝꯗꯤ ꯑꯩ ꯑꯥꯗ ꯇꯧꯒꯦꯗꯤ ꯏꯁꯥꯅ ꯈꯟꯖꯩ Okay, thank ꯇꯥꯃꯣ you, Kennedy. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯁꯣꯏꯗꯅ ꯑꯉꯝꯕ ꯈꯔ ꯇꯧꯕꯤꯌꯨ. ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯑꯃꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯂꯤꯕ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕ ꯈꯛ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯄꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧꯕ ꯈꯛꯀꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤꯗꯤ ꯈꯨꯄꯥꯛ ꯈꯨꯅꯝꯅꯤ ꯀꯅꯥꯅ ꯈꯪꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯑꯐꯕ ꯀꯔꯃ ꯑꯃ ꯇꯧꯔꯨꯕꯗꯨ ꯀꯔꯃ ꯑꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯦꯕ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯨꯕꯗꯨꯗꯤ ꯐꯠꯇꯕꯒꯤ ꯀꯔꯃ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯐꯕ ꯇꯧꯔꯨꯕꯒꯤ ꯑꯐꯕ ꯀꯔꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣꯝꯅ ꯉꯁꯤ ꯇꯧꯔꯤꯕꯗꯨ ꯑꯗꯣꯝꯗ ꯑꯐꯕ ꯂꯥꯛꯄ ꯑꯗꯣꯝꯒꯤ ꯁꯦꯟꯗꯣꯡꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯁꯨ ꯑꯗꯣꯝꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛ ꯆꯥꯎꯕ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯇꯝꯄꯥꯛꯇ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯍꯥꯏꯖꯕ ꯇꯥꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃ ꯐꯪꯖꯕꯗ ꯃꯗꯨꯒꯤ ꯃꯆꯥꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥ ꯇꯝꯄꯥꯛꯇ ꯄꯣꯛꯂꯛꯈꯤꯕ ꯃꯆꯥ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯤꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯈꯛꯇꯅ ꯐꯖꯕ ꯅꯠꯇꯦ ꯍꯩꯔꯥꯡ ꯂꯩꯔꯥꯡꯒꯤ ꯐꯖꯕ ꯈꯛꯇꯅ ꯐꯖꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯐꯖꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯐꯖꯕ ꯃꯈꯜ ꯌꯥꯝꯃꯤ ꯑꯗꯨꯒ ꯃꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯤꯒꯤ ꯅꯛꯅꯕ ꯚꯦꯂꯨꯁ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯌꯥꯝ ꯇꯣꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏꯊꯣꯡꯅ ꯎꯕꯗ ꯐꯖꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯐꯖꯕꯗꯨꯗꯤ ꯋꯥꯎ ꯁꯤꯒꯤ ꯌꯨꯝꯁꯤ ꯐꯖꯩ ꯋꯥꯎ ꯁꯤꯒꯤ ꯒꯥꯔꯗꯦꯟꯁꯤ ꯐꯖꯩ ꯋꯥꯎꯅ ꯍꯥꯏꯔꯒ ꯑꯩꯅ ꯑꯗꯨꯝ ꯂꯩꯈꯤꯕꯗꯤ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗꯨꯗꯤ ꯑꯩꯅ ꯃꯁꯛ ꯐꯖꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯗꯨ ꯈꯛꯀꯤ ꯃꯊꯧ ꯈꯛꯇꯅꯤ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯃꯗꯨꯗꯤ ꯇꯧꯕꯗ ꯄꯥꯡꯊꯣꯛꯄꯗ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ ꯇꯧꯕ ꯉꯝꯗꯕꯁꯨ ꯂꯩꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯂꯩꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯁꯥꯅꯤꯗꯤ ꯉꯝꯗꯕ ꯌꯥꯏ ꯇꯧꯈꯤꯗꯕꯁꯨ ꯌꯥꯏ ꯕꯠ ꯑꯩꯅ ꯃꯤ ꯂꯩꯇꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯅꯥꯅ ꯊꯤꯡꯗꯣꯔꯤꯅꯣ ꯀꯅꯥꯝ ꯊꯤꯡꯕ ꯉꯝꯃꯣꯏ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯄꯨꯈꯥꯎ ꯏꯃꯥꯅꯦ ꯑꯃꯅꯦ ꯏꯕꯨꯡꯉꯣ ꯂꯥꯂꯛꯁꯤꯗ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯆꯥꯁꯤꯡ ꯃꯃꯣꯟ ꯅꯣꯛꯆꯔꯦ ꯊꯥꯒꯠꯆꯔꯤ ꯃꯥꯅꯦ ꯏꯃꯥ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯄꯨꯈꯥꯎꯗꯗꯤ ꯅꯧꯅ ꯕꯪꯀꯔ ꯃꯌꯥꯝ ꯁꯥꯔꯦ ꯅꯣꯡꯃꯩ ꯌꯥꯝ ꯀꯥꯞꯄꯤ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯏꯃꯥ ꯀꯥꯞꯄꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯏꯃꯥ ꯍꯣꯏ ꯏꯄꯥꯏ ꯊꯤꯕꯥꯏ ꯇꯧꯗꯅ ꯑꯗꯨꯝ ꯇꯧꯔꯤ ꯏꯄꯥꯏ ꯍꯟꯗꯅ ꯀꯣꯏꯆꯦꯟ ꯈꯔ ꯆꯦꯟ ꯇꯧꯔꯤ ꯏꯃꯥ ꯍꯣꯏꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯗꯦ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀோ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯇꯧꯅꯗ꯭ꯔꯁꯨ ꯂꯣꯏꯅ सिगदौब नाक्तनी हानगे दुमायना नुंसी चानानाको अदुम लानजे लेपसी लान तौनागुमजी हिंमिन्नजी अना इचा इसु मयामजे लाइक लाइसु तामदना मांगदना लरिबा मयामजे येंबा नुवाइते मितगी तिंताय अदुना लानजे लेपसी हाइजनिंगे इमाना अदु इमागी लौफम लौगा लैबदु मीनागा उसनग्रबरो उबा यादना लैबरो कमाय तौगे इमा इमा होइबुदी बुको खरा सिंगा खरा यमया खरा नकबो ओइ तौना खरा उरे सिंगा नकपा खैदि अमत उबा ngamदना लैये उखावगिजो
Ching ꯑꯗꯨꯅ ꯌꯥꯝ mathak-tagi ꯅꯨꯡꯉꯥꯏꯇꯦ ching mathak-tagi makhoi-na namba video haiba tare ko makhoi-gi maron-da aadagi si pukhaw-ni dolai thabi-gi kaino-si sidai-da leire aduga sina aduni gaina moina takpa video ama thagalae pukhaw-gi sina side-sina aduni aduga sina leitan popini sina aduni gaina moina takpa ma adugi video do ubada ina imam me ama ningsinge haitare imam me moigi moigi khungang do urene gaina ko aina ningsingba yawi ma hoi hoi ado ima hojiksi moina kapakpa nongmai sibu ima khoi yumlakta makhon khak tabara aduga nongmai maruga yorokpa yawbro ꯌꯧꯔꯦ ꯑꯍꯥꯟꯕ ꯀꯥꯞꯄꯒꯤꯗꯣ ꯌꯧꯔꯦ ꯁꯨꯃꯥꯡ ꯑꯗꯒꯤ ꯊꯣꯡꯒꯥꯟ ꯑꯗꯒꯤ ꯌꯨꯝꯊꯛ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯌꯧꯔꯛꯑꯦ ꯐꯅꯌꯥꯝꯗꯤ ꯂꯥꯞꯅꯔꯤꯅꯦꯕ ꯀꯥꯞꯅꯔꯤꯗꯣ ꯑꯗꯨꯒꯅꯦ ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯂꯛ ꯌꯧꯔꯛꯑꯦꯕ ꯑꯗꯣ ꯂꯥꯟꯁꯦ ꯂꯦꯞꯁꯤ ꯏꯃꯥꯅ ꯄꯥꯝꯖꯕꯗꯤꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯍꯟꯁꯤ ꯂꯥꯟꯁꯦ ꯇꯧꯅꯒꯨꯝꯁꯤ ꯂꯦꯞꯅꯁꯤ ꯍꯥꯏꯅꯤꯡꯉꯦ ꯏꯃꯥꯅ ꯑꯗꯣ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯦꯕ ꯆꯤꯡꯌꯥ ꯇꯝꯌꯥ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯦ ꯈꯪꯗꯦ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒꯤꯁꯨ ꯈꯪꯐꯝ ꯈꯪꯗꯦ ꯅꯣꯡꯃꯩꯁꯦ ꯑꯗꯨꯝ ꯀꯥꯞꯅꯤꯡꯗꯅ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯅꯣꯡꯃꯩꯁꯤꯅ ꯍꯥꯟꯒꯩꯗꯤ ꯑꯍꯥꯟꯕꯗ ꯇꯥꯕꯗ ꯑꯀꯤ ꯑꯈꯪ ꯐꯥꯎꯔꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅ ꯁꯨꯝ ꯇꯥꯁꯜꯂꯛꯄꯗꯒꯤ ꯀꯤꯕ ꯈꯔ ꯍꯟꯕ ꯈꯣꯠꯄ ꯌꯥꯎꯔꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯝ ꯀꯤꯔꯤꯕ꯭ꯔꯣ ꯀꯟꯅ ꯀꯥꯞꯁꯜꯂꯗꯤ ꯀꯤꯌꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯀꯥꯞꯄꯗꯤ ꯈꯤꯇꯪꯕꯨꯗꯤ ꯐꯩꯌꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯕꯣꯝꯅꯁꯨ ꯑꯌꯥꯝꯕꯒꯁꯨ ꯇꯧꯋꯦ ꯕꯣꯝꯅꯁꯨ ꯑꯌꯥꯝꯕ ꯇꯧꯋꯦꯕ ꯅꯣꯕꯒꯤ ꯋꯥꯅꯤ ꯀꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤ ꯏꯃꯥ ꯈꯣꯏ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯪꯅ ꯇꯞꯅ ꯂꯩꯁꯤ ꯂꯥꯟ ꯇꯣꯛꯁꯤ ꯍꯥꯏꯗꯅ ꯏꯃꯥ ꯈꯣꯏꯅ ꯀꯌꯥ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕꯀꯣ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯟ ꯇꯣꯛꯁꯤ ꯏꯪꯅ ꯇꯞꯅ ꯂꯩꯁꯤ ꯍꯥꯏꯕꯁꯤ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯏꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯦ ꯄꯤꯁ ꯇꯣꯛ ꯇꯧꯁꯤ ꯑꯗꯨ ꯇꯧꯁꯤ ꯏꯃꯥ ꯍꯣꯏꯒꯤꯅꯦ ꯁꯟꯁꯨ ꯌꯥꯝ ꯃꯥꯡꯉꯦ ꯁꯟꯁꯨ ꯌꯥꯝ ꯃꯥꯡꯉꯤ ꯏꯃꯥꯒꯤꯁꯨ ꯑꯃ ꯃꯥꯡꯉꯤ ꯑꯗꯩ ꯂꯩꯀꯥꯏꯗ 2 ꯃꯥꯡꯕ 3 ꯃꯥꯡꯕ ꯁꯟꯁꯨ ꯌꯥꯝ ꯃꯥꯡꯉꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯂꯥꯟ ꯇꯣꯛꯁꯦꯅ ꯏꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯃꯣꯏꯅ ꯇꯥꯕꯤꯔꯤꯕ ꯑꯣꯏꯔꯗꯤꯀꯣ ꯂꯥꯟꯁꯦ ꯂꯦꯞꯁꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯏ ꯀꯔꯤ ꯏꯃꯥꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯤꯒꯗꯕ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯠꯇꯧ ꯂꯩꯔꯝꯅꯤ ꯂꯩꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯅꯤ ꯀꯅꯥꯅ ꯍꯥꯠꯇꯣꯏꯕ ꯏꯁꯣꯔꯅ ꯍꯥꯠꯀꯗꯣꯏꯅꯦꯕ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯊꯥꯡꯅ ꯁꯣꯛꯄ ꯈꯨꯗꯣꯡꯊꯤꯕ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯤꯅ ꯍꯥꯠꯄꯗꯨ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯁꯤ ꯃꯃꯩ ꯊꯪꯗꯗꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯂꯥꯟꯕꯤꯕ ꯍꯥꯏꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯣꯏꯅ ꯁꯤꯒꯗꯧꯔꯕ ꯉꯥꯛꯇꯅꯤ ꯁꯤꯒꯗꯕ ꯂꯩꯔꯕꯒꯤꯗꯃꯛ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯅꯤ ꯍꯥꯠꯅꯗꯅ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯗꯨꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯌꯨ ꯏꯃꯥ ꯁꯣꯏꯉꯥꯝ ꯌꯥꯎꯗꯕ ꯑꯗ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯄꯨ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯗ ꯑꯩꯈꯣꯏ ꯅꯤꯖꯔꯤ ꯌꯥꯝꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯅ ꯌꯥꯝꯅ ꯌꯥꯡꯅ ꯍꯥꯏꯔꯤꯕꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟꯁꯤꯡꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯤꯔꯀꯥꯟꯗ ꯌꯥꯝꯅ ꯌꯥꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨꯅꯤ ꯃꯗꯨꯒꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥ ꯌꯦꯡꯕ ꯇꯥꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯣꯏ ꯒꯤꯜꯕꯔꯠ MLA 9ꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯐꯝ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯥꯡꯗꯨ ꯑꯃꯨꯛꯀ ꯃꯇꯦꯛ ꯑꯃꯇꯪ ꯄꯥꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ ꯃꯤꯌꯥꯝꯅ ꯄꯥꯝꯂꯒꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯣꯏ ꯐꯝ ꯊꯥꯗꯣꯛꯀꯅꯤ ꯃꯤꯌꯥꯝꯅ ꯃꯣꯏꯒꯤ ꯎꯅꯈꯤꯕ ꯃꯤ ꯀꯩꯅꯣꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯖꯔꯛꯀꯦ ꯑꯩ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯒꯤ ꯀꯣꯜꯁꯨ ꯂꯥꯛꯄꯒꯤ ꯆꯥꯡ ꯋꯥꯠꯄꯅꯤꯅ ITLF ꯑꯃꯁꯨꯡ ꯀꯨꯀꯤ MLA 9ꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯍꯨꯌꯦꯜ ꯂꯝꯄꯥꯎꯒꯤ ꯑꯃꯔꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯋꯥꯐꯝꯅꯤ ꯃꯦꯒꯤ 3ꯗ ꯑꯆꯨꯝꯅ ꯁꯤꯟꯗꯨꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯈꯔꯗ ꯆꯠꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯔꯤꯇꯤ ꯃꯥꯔꯆ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯟꯅ ꯊꯣꯛꯈ꯭ꯔꯕꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯥꯏꯅꯕ ꯃꯐꯝꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯎꯅ ꯌꯨꯝ ꯀꯩꯁꯤꯡ ꯃꯩ ꯊꯥꯕꯗꯒꯤ ꯂꯥꯟ ꯃꯩ ꯆꯥꯛꯄꯗꯧꯅ ꯁꯟꯗꯣꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯂꯥꯟ
loisinanaba Manipur amasung union lengana mathau tabani haiba thabaksing leptana paikhalaknabasu Manipur dagi tonganba administration pigadabani haiba demand torokliba kuki job forupki MLA taragi khongphamdi handokpa leitre makoina kalu masengi lan asi lephandano Manipur gi mahok gi tangdu leita da fiba masi purokna khona bada makoi mahoti yelomi purup amagi makoi gi purup sing state asida punna lemina bang ngamlaroi haiba wafam na hona na union home minister Amit Shah ga unaduna Delhi da phongdok lamle haina wafam ase hairi Churachandpur da base tawba pawmi amagi phangba paw amana hai mandudi ngarang Churachandpur gi hiang tam lamka da leiba YPA gi general headquarter da Indigenous Tribal Leaders Forum amadi kuki job forum ki Manipur gi MLA sing marakta aponba mifam ama pangthoki MLA Singh upon Mama Singh Tara Oigadabada Churachandpur District ki Yankai Taruk Thanlon Assembly Constituency ki MLA Bongjagin Baltedi Lan Asi Marakta Rims Rota Thokiba Thodok Amada Soktuna Hauzik Phawa Delhi ki Hospital Amada Laying Dona Leirakpadagi Mahakti Yaukide Mayam Nangakpiramgani MLA Tara Haibedu the Mapan Hadisi Kariginon Amada Shoga Delhi the Labor Adamoina Makmi Pamas Saruga Kiba MLA Singh na New Delhi the Union Home Minister Amit Shah unaduna wari sanabada marik chumba report thamki MLA mapana thamki report adu matungina makoina Amit Shah unabada kariguma makoi gi constituency gi sing asi miyam na bu pamlabadi MLA oibadagi resign tawgani masin wafamse kolama lakpirami thamkre calls thagachari aduga Pungtu piyo dom so dongi Pukning Warol Toromasegi minute khara lejari pungkai ma Toromasegi waina Pungtu piyo dom so dongi Pukning da fawbirok pa wakalon sing Myanmar da democracy halakpada Myanmar machet kaya thokna kaiba haibase sungsoi soidana thokani haibase military na takpiri Hello. 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 Mingalai phone ka pisi uda. Kenone ai Maharashtra lebne. Ya, sigi Diamond TV ki sidum call to sidum togening poropan. Yam nungai je pisi kari wafam phone opening ba. Wafam maibo gem sal gi sidum yeng le ko YouTube toraga. Ado kari hain तो film सिदे कोई मिटई की लीडर सिंगन सेक्शन दबती थोके थोरोक म कनाय लोगे दो करी वारी सी याम हाइनिंग मने तो करी हाइन हाइन तापियो कोंग्राइ सेलिंग द छन नो वाइ बाय तो कोई सोय तो माने तो अदो प्रोजेक्ट मतम लेदा तौगे आदि दम केसुनते अदो कोई लीडर सिंगन का वखन ताबिरगा लोशन भी आप थको है ना वखन करा संदोंग मने दो करीना अदो इना अमा कनसु को अंगा अमा इचा आय बतारे सुनुगी सोमदा 10% यावदो होय सोमदुगी ताबदि याम नुमाय दो कोई सोंगम बदुम तौजरके दुगा नोगी जीपे ददुम हपसरके नोइन पगदुम सिनबि अदुगा होय होय education मंत्री गुम्बदी अदुगी मतांग कई मोइना पिरक पकाय पाउ याव सब जाला दु हौसी फाउदी एजुकेशन गी करीम त लेत्री पाउसे खरा मतेंग पांबिरदि याम नुंगाइ दौनि हाय तारे माइ दु लुपा लिसिंग अदु बुदि अदु कई कोई मेके पचाम सेन उसा बने तुम अंगा मंगम लुपा मखाय म कोई अंगा मंगम खरगा पुखना रगा लुपा मखाय पुखला पोइसुना ते कोई इसिंग बिग बिगना चौबो पुखरी नदी समुद्र तल्लारिन माने दुने वारी से तैदि करी हाय नि तौरी फिल्म सिदि याम नुंगाइते हायदुना सो वखन हंतरगा मोरल डाउन तौरगा लैबसु यारोय खरा माने अवेयरनेस का पीबी कितन ताई खोय हुजि मेते मचा सिखरा गोली चाबगा यु थकपगा ददि खरा एडिक सिखरा हेन ब्रांड कले दो मदु चिंदु कितन हान फास्ट स्टेप त सियाना लोको अदि मखाता न दिन फिजिकल फरदि लोइन फाइट तबुजु हमनि हम तबुजु हमनि फाइट आइबदि मी खना ने आइबना तब तागी पैसा तानु बोयो ngak thok chana boiro
ꯑꯗꯒꯤ ꯃꯁꯥ ꯎꯐꯔꯗꯤ ꯂꯝ ꯏꯁꯥꯒꯤ ꯊꯕꯛ ꯁꯨꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯦꯔꯤꯠ ꯂꯥꯏꯔꯤꯛ ꯄꯥꯕꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯣꯏ ꯒꯨꯂꯤ ꯆꯥ ꯃꯥꯡꯉꯦꯅ ꯇꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗꯩ ꯂꯩꯔ ꯇꯥꯕꯗ ꯃꯁꯤ ꯑꯋꯥꯔꯅꯦꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯁꯥꯕꯟ ꯊꯣꯛꯏ ꯃꯌꯥꯝꯅ ꯑꯗꯨꯁꯤꯡꯗꯨꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯁꯜꯂꯗꯤ ꯁꯤ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝ ꯐꯒꯗꯕ Okay. ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯇꯥꯟ ꯆꯥꯔꯕꯅꯦꯕ ꯃꯐꯝ ꯃꯤ ꯄꯨꯟꯕꯁꯤ ꯍꯦꯛ ꯐꯪꯗꯕꯅꯦ ꯑꯗꯣ ꯍꯟꯗꯛ ꯄꯨꯜꯂꯤꯉꯩꯁꯤꯗ ꯁꯤꯒꯨꯝꯕ ꯑꯦꯖꯦꯟꯗꯥ ꯑꯃꯁꯨ ꯂꯧꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯌꯨ ꯁꯨꯡꯉꯤꯕ ꯑꯣꯏꯔꯣ ꯊꯣꯡꯂꯤꯕ ꯑꯣꯏꯔꯣ ꯃꯣꯏ ꯄꯩꯁꯥꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯃꯥꯡꯕꯅ ꯍꯦꯜꯂꯦ Money. ꯃꯗꯨꯁꯤꯡꯗꯨ ಖꯤꯇꯪꯒ ꯃꯨꯊꯠꯂꯕꯗꯤ ꯐꯒꯗꯕ ꯇꯧꯕꯅꯤ ꯑꯗꯨꯅꯦ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ Thank you, Oda. Saruk Habirakpa. ꯍꯣꯏ ꯍꯣꯏ Tagachari Punamak, Kariguma Matang Pamiring Balerasu, number Shidagi, the Mako GP and a Chingba BBI. GP number ꯑꯗꯨꯝ ꯍꯥꯏꯕꯤꯒꯦꯔꯣ I message when it talks again, Sardaqua. ꯀꯅꯥ ꯑꯣꯏꯕꯤꯔꯒꯦ James Sagrism, we could do it. ꯁꯥꯔ ꯖꯦꯝꯁꯀꯤꯔꯣ Oi. ꯑꯩꯗꯤ ꯇꯤꯚꯤꯗ ꯌꯦꯡꯕꯁꯤꯗꯤ ꯇꯤꯚꯤꯒꯤꯁꯤꯅ ꯆꯨꯝꯅ ꯔꯤꯂꯦ ꯑꯣꯏꯅ ꯊꯣꯛꯏꯖꯥꯠꯂꯣ Chamane. ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯅꯝꯕꯔꯁꯤꯗꯤ ꯑꯩꯗꯤ ꯑꯇꯣꯞꯄꯅꯦ ꯑꯗꯣ ꯁꯨꯝ ꯑꯩ ꯁꯤꯒꯤ ꯀꯩꯅꯣ ꯃꯦꯁꯦꯖꯁꯤꯗ ꯁꯨꯝ ꯀꯩꯅꯣꯁꯤꯗ ꯍꯥꯞꯄꯒꯦ ꯀꯩꯅꯣꯁꯤꯗ ꯆꯥꯠꯁꯤꯗ ꯁꯨꯝ ꯍꯥꯞꯄꯤꯔꯛꯑꯣ Okay, I saw the Tazaraki Aduga copy to Viro. ꯑꯩ ꯁꯨꯝ ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯖꯔꯛꯀꯦ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯃꯦ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯀꯩꯅꯣ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯃꯌꯥꯝꯒꯤꯗꯃꯛ ꯇꯧꯕꯤꯕꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤ ꯃꯤ ꯃꯁꯤ ꯃꯄꯥꯟꯗ ꯌꯥꯝ ꯂꯩꯕ ꯋꯥꯠꯂꯦ ꯍꯥꯏꯕꯁꯨ ꯁꯤꯅꯁꯨ ꯈꯔ ꯄ꯭ꯔꯨꯐꯁꯤꯁꯨ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯇꯧꯔꯤꯁꯦ Money. Migidana Joe Omsan Bakwigidani Yao. ꯃꯣꯏꯒꯤ 10,000 ꯀꯨꯟꯐꯥꯎ ꯌꯦꯡꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯑꯐꯕ ꯇꯧꯅꯕ ꯍꯣꯠꯅꯕꯁꯤꯗꯁꯨ ꯀꯌꯥ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕꯒꯨꯝ ꯑꯗꯣ ꯑꯩꯁꯨ ꯑꯉꯝꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯗꯨ ꯍꯥꯏꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯃꯅ ꯍꯥꯏ Money. ꯌꯥꯝꯅ ꯄꯤꯛꯅ ꯂꯧꯋꯤ ꯄꯣꯠꯁꯤ ꯃꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯅꯣꯏꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯀꯩꯗꯧꯔ ꯃꯌꯥꯝꯒꯤ ꯐꯅꯕ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯐꯕ ꯊꯕꯛ ꯑꯃꯗꯤ ꯈꯟꯒꯗꯧꯅꯤ Sir. ꯍꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯃꯤ 10 ꯀꯨꯟ ꯇꯥꯕꯁꯤꯅꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯃꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯗꯨ ꯕꯣꯖꯥ ꯑꯩꯈꯣꯏꯅ ꯅꯦꯠꯇ ꯏꯟꯇꯔꯅꯦꯠꯇ ꯃꯤ ꯌꯥꯝꯗꯕꯒꯤ ꯋꯥꯅꯤ ꯑꯗ ꯀꯦꯕꯜ ꯅꯦꯠꯋꯥꯛꯇ ꯍꯥꯏꯇꯥꯔꯦ ꯀꯦꯕꯜ ꯅꯦꯠꯋꯥꯛꯇ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯀꯦꯕꯜ ꯇꯤꯚꯤꯗ ꯑꯥꯏꯁꯀꯣꯝ GTPLꯗ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯉꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯁꯨ ꯊꯧꯔꯝꯁꯤꯕꯨꯗꯤ ꯌꯥꯝꯅ ꯇꯥꯕꯤꯕꯅꯤ ꯑꯗꯨꯒ ꯊꯧꯔꯝꯁꯤ ꯏꯟꯇꯔꯅꯦꯠ ꯌꯥꯔꯒꯗꯤ ꯂꯥꯏꯚꯇ ꯃꯤ 100,000 ꯍꯦꯟꯅ ꯂꯩꯕꯅꯤ ꯆꯨꯝꯃꯤ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯃꯤꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯇꯧꯔꯛꯄꯗꯗꯤ ꯃꯤꯁꯤ ꯖꯧ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯗꯨꯝ ꯌꯥꯎꯗꯕ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯨꯝ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ anyway thank you so much ꯊꯥꯒꯠꯆꯔꯤ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯁꯤꯅꯤ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕꯒꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯕ ꯇꯥꯏ ꯏꯟꯕ ꯇꯥꯏ ꯏꯟꯅꯕꯒꯤ ꯍꯣꯠꯅꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯁꯦ ꯑꯇꯣꯞꯄ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯑꯝꯇ ꯂꯩꯇꯦ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕꯁꯨ ꯅꯠꯇꯦ ꯂꯩꯉꯥꯛ ꯁꯤꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯣꯄꯣꯁ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯔ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯇꯧꯔꯤꯗꯅꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯆꯪꯁꯤꯟꯗꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯍꯦꯛ ꯋꯥꯔꯛꯑꯦ ꯍꯥꯏꯕꯗ ꯃꯌꯨꯝ ꯃꯀꯩ ꯆꯥꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯁꯇ ꯌꯥꯎꯕ ꯃꯤꯁꯤꯡ ꯌꯥꯝꯗ꯭ꯔꯕꯁꯨ 3,000 ꯍꯦꯛꯇꯃꯛ ꯄꯤꯕ ꯍꯧꯖꯤꯛꯁꯨ ꯑꯃ ꯁꯣꯛꯄ ꯌꯥꯎꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯃꯒꯅꯦ ꯁꯣꯛꯈꯤꯕ ꯃꯌꯨꯝ ꯃꯩ ꯆꯥꯛꯄ 2 ꯑꯃꯅꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯏꯍꯧꯗ ꯁꯣꯛꯄ ꯑꯃꯅꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇ ꯌꯥꯎꯕ ꯃꯤꯑꯣꯏ 3 ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯨꯄꯥ 3,000 ꯑꯃꯒꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯄꯤꯕꯤꯔꯛꯂꯤꯕ ꯀꯌꯥ ꯃꯔꯨꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯏꯅꯥꯎ 500ꯗꯁꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯣꯏ ꯏꯟꯃꯦꯠꯁ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯁꯦꯟꯅꯕꯤꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯅꯝꯕꯔ ꯂꯧꯔꯒ ꯆꯨꯝꯕ꯭ꯔꯥ ꯁꯨꯃꯥꯏ ꯇꯧꯏ ꯍꯥꯏꯗꯅꯀꯣ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯗꯁꯨ ꯅꯦꯠꯇ ꯀꯩꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯧꯖꯤꯛ ꯑꯥꯏꯁꯀꯣꯝꯗ ꯃꯌꯥꯝ ꯌꯦꯡꯉꯤ ꯊꯧꯔꯝꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯀꯣꯂꯔ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯤꯅꯤꯠ ꯈꯔ ꯂꯩꯖꯔꯤꯕꯁꯤꯗ ꯑꯗꯨꯒ ꯇꯦꯡꯕꯥꯡꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯃꯩꯔꯥꯕꯒꯤꯗꯃꯛ ꯇꯦꯡꯕꯥꯡꯕꯤꯒꯦꯅ ꯈꯟꯕꯁꯤꯡꯗꯤ ꯑꯗꯨꯝ ꯄꯥꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯩꯔꯥꯕꯗ ꯀꯣꯜ ꯇꯧꯔꯒ ꯃꯥꯒꯤ ꯖꯤꯄꯦ ꯄꯤꯔꯣ ꯍꯥꯏꯈ꯭ꯔꯦ ꯄꯤꯔꯛꯑꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯅꯤ ꯃꯥꯒ ꯀꯟꯚꯔꯁꯦꯁꯟ ꯋꯥꯔꯤ ꯇꯧꯕꯒꯤ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯄꯤꯔꯛꯂꯤꯕ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯄꯤꯔꯛꯄ 10,000 ꯍꯛꯊꯦꯡꯅꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯧꯍꯟꯖꯈꯤꯒꯦ ꯋꯥꯐꯝꯁꯤ ꯉꯔꯥꯡ ꯑꯩꯅ ꯃꯃꯥꯗ ꯇꯝꯃꯤ ꯃꯃꯥꯅ ꯌꯥꯝ ꯍꯔꯥꯎꯏ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯔꯦꯀꯣꯔꯗ ꯂꯩꯍꯧꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯥꯍꯟꯖꯔꯛꯀꯦ
ai live tawri no sai sona hoi hoi mathangi caller da khudong chaba pijari soidana phongdok piu Gilbert so mane khoina NRC demand tawda India lenga na su pamloi makoi gi plan kai bagi khangde da mini ya mai nei da du karino khangde khangdabani na ko mayam se dum khanna ba su mayam leire haitre wa khanda tabak tu no loisandram ni na kari no mayam no so pangkan da khanna ba su dum yawi hai khangabok ta leiba relief camp amagi akhoina tengwang chacharugi mami ni tongan ba relief camp gi mafam da leiri bangang masing aduga ngarang akhona report ama thanga chakre sine pik li bangang sing mukhodi kari su khangjaba nate mithai yen bada harawrin chong dana sanaba sigi me amarak dio bangang duni sida leiri bangang December hai bangang thoki ba thodo duna magi masada mana thengna kiba numitu gi do picture so ngang sin mai wakhan da sum leijabo mayam dun imong manung amagum sanadana mayam punamak leiriban Padmasri Namairapam Che Kunjarani Madam Nandiniga Lakpiramanuminadugi Mamini M Kanajit was a call to be
another minute kun go hum doi lady kolom doi si matung dagi di thorom loijarani haujiga dum to bai ai pizari be screen da lady number sida mayam ki call lakta bana video se uchari bani hai tare haujiga dum to bai ai kesu gai ba leite de koina uchari ba sidi koina tawjari ba humanity service to maduni mayam da uchari ba koina tawjari ba se koina TV channel ma hangaga koina sum phammaga leibadu natab yoksalaga ground floor da chalaga na tonga tonga mafum sing da ngamjaba haiba tare miyam gi mateng khar khar pirakpa kolokpa tawu mayam daga wana taba sing da haijaba dai hauji hauji gi darkar leiba khodong chadaba leiba mayam do dai da khara khara khodo tamjaba gi mami ni haiba tare yam chume open meitei koi meitei di pun mawale hojik so dum pun mawale yam thina chume aduna so koina smaina punsin na bawali ngai da mina khudong sa ba lo bas di koi hojik tholi ba sigi wana ti hayeng tung phawbai wane koi masen de mata mal mana to buna dum loin chanai hai batai I ho sigi oiro mayam to ko amana ma tawsalakani amana ma tawsalakani ngang wasak patana da ba dong to ba hai batai luraba tanfam sida de koi gi responsible koi gi tawga da responsibilities mayam sing do khang magi mathau dai gari check to bodo ro mana check tong ni kangu na so na kana ge yaw ba yaw no khangde adu khome ada khome na po mi gari thu ga rakani mai thei gari thu ga bai thobak so dum to yaw rik sale mayam rak to sina ho ho ri mayam loi to ha bai wana mayam rak to so dum wakhan ji phatha da ba phatha bangam da ba emotion feeling mai tonga ni hian ki bana ni khangde gari ni khangde da sasan thak chalaga mayam sigum da tholok padum thu ga ro mai tharo thu ga ro to so dum yawi fazana dum hai bai aba fazana dum to bai aba da hai batai aduga mai kai amarom da niyom chumna satki da aran ba lambi ma da satki ga dra hai bagi wajaba adum lai hai batai aga chari puna ma mi oi umpudra ga mapan live to yowiri ba duga TV channel de yeng biri basing Tagachari video matema on jabani tongan ba relief camp sing hajabatai mudu ko ni chalaga wari utai sana ba mayam da tanjagre tongan ba kya khara uchaga da ba khara sulai jai adabu ngasigi thorom sigi makhata ba call to bigeda ba sing lerodi call to biduna adom adom gi pukning gi warol phongdok piu Manipur da hojik thole batang do leita da film si matang da Assam Rifles ki battalion kharada leiba personnel sing na lori ba saglo na si Manipur gi miyam na yam na chingna ba midyeng na yeng masigi mathak da chali ba July 13 thoi da hojik lenga pai ba da yaw ba MLA kontra ma thoi na Assam Rifles ki battalion khara atopa forcing na mahut sin bina ba Union Home Minister Amit Shah da cherola ma thaduna haijeki cherola du gi matung ine MLA sing mahut sinbina bawakal liba battalion sing adudi Assam Rifles ki mapan suba aduga kungani thoi suba kontratret aduga mapan suba Assam Rifle Bishnupur district Moirang Trong Lobi Kumbi Golathon na chingba mafam sida leiba ngak liba sing aduni call se malak sele ina report amatang ina pijagi da bane du call se ana paika chare hello
Hello, Yaman and Shakespeare Sandy, Taken about Jerry. Tapio, TV in video Yambuso. Taken a Jerry. Yamba, Canoni, I know Tamzan the and I sing a Shima Koigi, who go like a long around one thing to talk record, Koigi. A sea Makui, my Ben Mayamgi, the Liamaka, Santi, very young cut position, Langan and a hand, now two Kivan and Dubu, Rangi, Kudong Chadabamaka, Koigi to give you that. Kanatana body high body of people like Pokotamo. The saying I do like TV when you have Lambo Kavagi speak and a Torapra, Natamana, Togia and Yauna Toribra, maybe I do the Kwanakang, but I do a Shiva Mayawa Chopa, Yawu do my White, but Todonka Tokre. Who say Gary Shudum, a hang of Matame, hang Bania and Lambi, and Kanasu from Tona Baita and Yambo. Ngarang accident to yam dingat pang khak we ngon the highway ayuina ngon the signal thalaw da badagi kan na thopra thomjar libra haibana sing da degi thorai bani do drink toroga don't drink and don't drive haiba do drink tora thalak pra haibse si matang ge da hoji irang ge da lamdam gi aina sum khang da example ang kak masi dum thokti thoi yamba koi androgi kenoje lambi je ke koi gi keno mai tai haidi yu sung da ba kangbu ma so dum lei ni ba mayam se nuai ban na thak pa cha se dum andro da ri so dum sanai bi rang manung je da keno di ma khan khring ki cha no phange adagi yu phajana phange adu da ga tholak pa se da koi gi theng ba ape taw da amuk su chingna ba kangbu na that toi ne ba ko ada ai je isa mak se yu thakcharak tab nei thabak sura ga laksa bane do thali ba kangbu dana kena to thalam ba da atopam de henkala ga masin makha thiaga chakhi ba haitare ne lambi de aina thobuna aina speed to gari macha nang kalho kena to draba adu ga moina gari macha jo kha kana thograba ada ai se aran ba ta hobagi fiwa mang kha khujik se tho I ba smaina aduna yari makhai di yuthaga hoi control ngamba na ta ngam da yuthaga imai gen ga loina na lambi churok ta that pa yaw ba club organization da yaw ga juma du club organization ni yam na totally maduma thingbi maduma Lale Haibadi is a sounding buggy Machaka, you target and to the Canana to Mino Canana Lalino, have a Kanga, Amakasu, Contigan Amakasula, you will say I'm doing it. Imaginga, you Tapaga, Yanada, Laukana, Pokashinata, Bagishu, Madumburg, Yadina, you target and be the check over Natragan and over Sindun, the Telly Madum, Jagis, I take the Lalet or Vegan Waduga, a Queen Yarima, Kaisi, Iran, Jada, sounding body, what a way the Maisa, and Educationata with that. Any mob justice Tawaga, Mai Taba, Maram Kangana Taba, Tawaga Tabashu, Yamna Kuida, Aran, but a Hoga Bagi, Posan Kablading, among the Tamzagi, Rangang, Maka, IGP, Mai Gari Tavado, Jimo Kuntaki and Navado, who listen at them, Haking and Nachianaba, the Gina Queen and Nachianaba, no puzzle in a Pazalakane, but she did Nyaro. Duna Mapam Jaban, Tragana, Mapam Jada, Madu Kantaraga, Tohani, Natra Dimasi. Can she begin not to live with the price it Pang Haganadu, Automata Tarakadori was it? Could Plumnaman, Rawa Kanta, Ragadi. Aduna, Yari Makai section, Banka Matota, do see you from Danism Tamjan, Dana, you tell that mine to Biganu, Aduga, Tobinba, Santoroga, you tell the line of time lady you have welcomes them Tamjagam. Pazava from the Shakespeare, Tono Pazava, Habitai, Amchome, you Takiba the Numara Moraga. Fadena Topa Mother Chatkibi Yabagi Kiba Sulay Habitai. Tagachari Shakespeare and Pazava from Tamiba. We Ponkodimon of Wakaltana, the Kari, one or nega, the holy be hoaxy Wakalta, the Yadaman. Karigomakalo Purup singing Marakta Horuk Divilance, the Nak Pain and a Queen and Nakalam, the Satki Targadi, Echo Hoxi Kari, you don't know Iverson. Tagachari, Matam Minute Taraga Mangago Malajari, Sedaina report Ama. MLS Singna. High keep wapam amagi haibataria some rifles ki matang de reports na mai tentang na thamjage kune thoi shuba AR kangla tongbi amasung masiga koi bida leiba mafam sing da makoi gi midyeng makha da leiriben kontra trade AR na shero sugunu amadi masigi akoi bida leiba mafam sing ngak sen bagi madugi thodang adu makoi na pairiben yam lori bidi state asida Kanglup Kirang Tokrama Matung the Miang Axian Bamusung Ink Taba Taptan Bagi Lopam Tokpa Todang, Oho Boke Amarum Lake Havasi, Langaki Makedikish Hondoki Lake Remiam Sudum Hineri. Maramasina Oiraga, Manipudamio Kiasiki, Amasung, Kanglup Animaki, Oina, Mishiki, Yumaichaki. Maike Amarum Taki, Aduga, Miamna,
maral sirak pa kaya marom si lady. Jerol da palibo wafam amadi hokiba me ahom da pangthokiba peace march amada miya mangda nongmai amasung mi sibe yaba khuchu kulai kaya marom phongno pairaga thorokiba aduda suspension of operation taunariba kadar kaya marom yaukibadu thigatpagi tangai fadaba lei haina palle. Sugi ground rules sing thugaiduna miyamgi mayokta thabak taukiba adu masak khangdokpaga loinana makhoi matakta logi oiba thabak lokhatpa pame. IG gi gari mai thakiba mi kunthra du dikotakta du makpha ki matau karamna farino tonganba lo amagi makhada makoina toriba thabak tu du thigala farine adordi mamang do thokiba thodok tu de chenaba punomak sing adu kanani hona na huki thidu oga logi matakta lokhatpa yaba thabak kya marom leiri lojing noya de irang macha macha tholiba sileban machangi masigi mathau taba lakliba central security force sing na mathau ningthina pangthoklaba da oithokpa ngamgodori bani haina palle Mungnabagi fiba masi laksin mangamna ba stakeholder khudimangna tanarga ingtha tapthoba waroishin ama purukpa ngamna ba silhaning bagi apambale Ginen Home Minister Waka Cherol thakibe MLA kunthra mathugi manungda NPF ki ahum BJP ki kungani pan NPP ki taruk JDU ki ama yauri masida sunatana Manipur lenga paibada yauri ba cabinet minister mayam ama Union Home Minister Amit Shah da thakibe Cherol da khuyek pibe yawi handak Lebak asigi oina khwaidigi wangba wayel sang oriba Supreme Court ta kuki furuki maikaidigi kanagumba kharana makoibu Central Force makhada protection pinabiyo haina haijarakhi makoigi wakat adu taraba matungda Supreme Court na miyamgi punsiyama dilan thum ngakpa haibasi miyamgi ni khanba lengaki mathoni loinana maduda court na karisu tawbu ngamde haina phongdokpa leikhi Supreme Court ki wayel aduna taklibadi Manipur thoklibi irang tangdu leita da phiba masi laksin nabagi thodang amasung miyam da leiriba ki tujingba mayam ase kohana nabagi thoksil Manipur lengak ta lei haibase mayek seng na takpo wafam State ki law and order ngak pagi thodang state lengak kini Central Force singna mafam matangi matungina mateng pangbadi yai karigumba phibam ama leiringa de MLA kontra mathoina Union Home Minister da Assam Rifles ki Battalion ahum lokthok pinana bache ekibadu makhoi masa masana loriba lengak pagi thodang sing adu kauthok pagi mayong ama miyam da uhalli haina palli Manipur Central Government Constitution ge Article 355 355 thamkre amasung Unified Command Chairman CM gi Security Advisor Kuldip Singh da sinare haikibadu chama da chumlaba wafam amani haina lobi yai Manipur ki law and order ngak pagi thodang miyam da che uhundana center na paisilli amasung makoina Central Forcing amadi kadai da thambagi haibagi thoksil yatli haibasi MLA kunthra mathoina Union Home Minister da wakat kiba asina tai wapam asina chumba tarabadi Manipur da center gi rule ga manaba lengak ama chalairi amadi state asigi law and order gi hotrong horaga thamlibasi tauge yauna tauba malai loinana Manipur da hauzik oriba law and order gi fiba masi yamna sathine kiningai ama oire matang sida panjaning ba wafam di miyam gi punsi ama de lanthum ngak pagi thodang ningthina lohan bagi tangai fadaba leiri karigomba thodo wathok amana mateng pangbina ba police kawbada lakpigani haiba thajaba leitre miyamna police amadi masigi forcing da thajaba leitraba matam da kamdongna ing tappa fiba mama miyamna hingani haibasi thajabagi wangma de lei Manipur Assam Rifles ki battalion ahum khak hongdok pagi wafambu lengak ama leina center da haijabam thokti lengak leiribanina lengak ki matho adu ningthina tawraba da punamak sing asi afabagi maikei da lakpi ya heba Gerald Pallin thagachari punamak khanana kwaidigi amna kukuda thank you so much Gilbert anigi wafam haibatai fazana like chat ta fazana ibire adomadongi wakhalon sing adom call tawduna miyam da hena phongdo pirabdi hena nungai ga da bajani adubu thagachari adomadomna ibirakli basing ase koina pathok chabadi ngamdre
lekidraba nusiga si bakchang ko kaya konjo bazar niya may akay niya nusi bakchang niya ko Singa nogari singa usi waya jang ko even in the movies Pukning sudah ada juga cari hanana masini nga sige puning ni Warol toromda Diamond TV gi yamna maru iba miyam gi puning da phawbirok po wakhalon sing adu share tawna na bagi amata ngairaba torom miyam gi kholaw miyam gi mapau miyam gi puning da phawrok po wakhalon miyam na asiguma puning da phawrok po wakhalon sing adu share tawmina duna amaga amaga hena tathok tasin tawna duna hena afaba lambi amada chanana ba amadi awana tarak laba sing de khoi meyam onsin aduna kariguma nga mga mamateng pangna duna amana magi mateng pangna bagi thagachari punama hena section na leminarasi aikoina thabak thorom ama taba matamna tariba pawdo chumra aranbara munna khangduna aikoi khangnaba honasi amaga amaga hena nungsinadana ba amaga amaga hena lana puna kinaba thabak thorom sing aikoini hekta lokhot komsei kongtang sing faba maikei da porukna nabagi da hona minasi thonglebat irang asi atuba matamda loisenduna amaga amaga yanaba poroktuna atuba matamda hanagumna nungsi sanana amaga amaga hena leminabagi manglana duda puna mangminarasi puna mapu James Agro zamna ngasi gidamok tadi puning gi Warol loisenjabagi abalok jari puna mapu kurum jari take care Han memukta dengan segi puning gi Warol toram ideng tabiri basing James Agro zamna taram nok jari kai kumazari ngasigi puning gi Warol torong gi damak han memukta da khoi gi mungti gi phone ba pausis